ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯃꯥꯏꯕꯤ ꯂꯩꯁꯥꯕꯤ꯫ ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯃꯥꯏꯕꯤ ꯂꯩꯁꯥꯕꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯃꯥꯔꯁꯤ ꯃꯍꯥꯛꯅ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡ ꯄꯨꯡꯂꯣꯏ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯈꯨꯜꯒꯤ ꯂꯧꯕꯨꯛ ꯑꯗꯨꯒꯤ ꯃꯇꯥꯏꯗ ꯃꯍꯥꯛ ꯄꯔꯞ ꯂꯥꯛꯂꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯈꯨꯜ ꯑꯗꯨꯒꯤ ꯂꯩꯔꯤꯕ ꯂꯧꯀꯣꯜ ꯑꯗꯨꯒꯤ ꯆꯤꯗꯥꯏꯗ ꯂꯥꯛꯂꯤꯕꯁꯤ ꯂꯧꯀꯣꯜ ꯑꯗꯨꯒꯤ ꯆꯤꯗꯥꯏꯗ ꯍꯩꯕꯤ ꯄꯥꯝꯕꯤ ꯑꯃ ꯍꯧꯔꯤ꯫ ꯍꯥꯏꯔꯤꯕ ꯍꯩꯕꯤ ꯄꯥꯝꯕꯤ ꯑꯗꯨꯗꯒꯤ ꯃꯅꯥ ꯈꯔ ꯂꯧꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯥꯔꯁꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯩꯕꯤ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡ ꯌꯧꯔꯛꯂꯕꯗ ꯑꯀꯣꯏꯕ ꯑꯗꯨ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ꯫ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕ ꯑꯗꯨꯗ ꯃꯥꯔꯁꯤꯅ ꯍꯩꯕꯤ ꯃꯅꯥꯁꯤꯡ ꯑꯗꯣ ꯃꯨꯔꯨꯝ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯄꯠ ꯊꯠꯇꯨꯅ ꯃꯅꯥ 8ꯇꯪ ꯍꯦꯛꯂꯤ꯫ ꯑꯁꯨꯝꯅ ꯍꯩꯕꯤ ꯃꯅꯥ 8 ꯑꯗꯨ ꯍꯦꯛꯂꯕ ꯃꯇꯨꯡꯗ ꯃꯌꯨꯝꯂꯣꯝꯗ ꯄꯔꯞ ꯑꯃꯨꯛ ꯍꯜꯂꯛꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯥꯔꯁꯤꯅ ꯃꯍꯥꯛꯅ ꯍꯦꯛꯂꯛꯂꯤꯕ ꯍꯩꯕꯤ ꯃꯅꯥ 8 ꯑꯗꯨ ꯃꯐꯝ ꯆꯥꯅ ꯊꯝꯂꯕ ꯃꯇꯨꯡꯗ ꯍꯣꯔꯦꯟ ꯁꯤꯡꯖꯨ ꯁꯨꯅꯅꯕꯒꯤ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯂꯥꯡꯕ ꯍꯧꯈ꯭ꯔꯤ꯫ ꯑꯁꯨꯝꯅ ꯊꯧꯔꯥꯡ ꯄꯨꯝꯅꯃꯛ ꯂꯥꯡꯕ ꯂꯣꯏꯔꯕꯗ ꯃꯥꯔꯁꯤ ꯃꯈꯨꯠꯇ ꯏꯁꯤꯡ ꯁꯣꯛꯅꯅꯕ ꯁꯅꯥꯕꯨꯜ ꯑꯃ ꯄꯥꯏꯗꯨꯅ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤꯔꯣꯝꯗ ꯄꯔꯞ ꯂꯥꯛꯂꯤ꯫ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯃꯥꯟꯅꯕꯤ ꯈꯔꯁꯨ ꯑꯗꯨꯃꯛ ꯃꯊꯦꯡꯅꯔꯤ꯫ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯗꯨꯅ ꯑꯁꯨꯝ ꯆꯠꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯑꯗꯣ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯅꯨꯄꯥ ꯃꯌꯥꯝ ꯑꯃ ꯕꯦꯕꯤꯀꯥ, ꯒꯣꯟ ꯑꯃꯗꯤ ꯍꯨꯁꯟ ꯃꯈꯣꯏꯅꯆꯤꯡꯕ ꯃꯈꯣꯏ ꯅꯨꯄꯥ 4-5 ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯔꯁꯤꯗ ꯂꯛꯅꯗꯨꯅ "ꯅꯪꯗꯤ ꯑꯁꯨꯝ ꯐꯖꯊꯣꯛꯑꯝꯃꯦꯅꯦ" ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯂꯤ꯫ ꯃꯥꯔꯁꯤ ꯃꯁꯥꯒꯤ ꯑꯣꯏꯅ ꯇꯁꯦꯡꯕꯃꯛꯀꯤꯗꯤ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯃꯤ ꯑꯃ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯗꯦ꯫ ꯀꯨꯆꯨ ꯃꯨꯔꯒ ꯔꯥꯁꯤ ꯌꯥꯎꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯥꯔꯁꯤ ꯃꯍꯥꯛꯅ ꯑꯁꯤꯒꯨꯝꯂꯕ ꯍꯥꯏꯕꯗꯤ ꯍꯩꯕꯤ ꯃꯅꯥ ꯍꯦꯛꯇꯨꯅ ꯀꯔꯤꯒꯨꯝꯕ ꯂꯥꯏꯒꯤ ꯑꯣꯏꯕ ꯊꯧꯔꯝ ꯑꯃ ꯇꯧꯅꯅꯕꯒꯤ ꯄꯥꯡꯊꯣꯛꯂꯝꯂꯤꯕ ꯑꯁꯤ ꯃꯍꯥꯛꯅ ꯃꯁꯛ ꯊꯤꯔꯝꯕꯒꯤꯅꯤ꯫ ꯀꯔꯤꯒꯨꯝꯕꯗ ꯃꯍꯥꯛꯅ ꯃꯁꯛ ꯐꯖꯔꯝꯂꯕꯗꯤ ꯀꯔꯤꯁꯨ ꯇꯧꯔꯝꯂꯣꯏꯗꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯥꯔꯁꯤ ꯌꯥꯝꯅ ꯁꯥꯎꯅ ꯏꯁꯤꯡ ꯑꯗꯣ ꯁꯣꯛꯂꯕ ꯃꯇꯨꯡ ꯃꯃꯥꯟꯅꯕꯤꯁꯤꯡꯒ ꯃꯇꯝ ꯑꯗꯨ ꯐꯥꯎꯕ ꯃꯍꯥꯛꯄꯨ ꯂꯛꯅꯔꯛꯄ ꯂꯦꯞꯄ ꯅꯠꯇꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯥꯔꯁꯤ ꯄꯔꯞ ꯃꯌꯨꯝ ꯌꯧꯔꯛꯂꯕꯗ ꯕꯤꯀꯥ, ꯒꯣꯟ ꯑꯃꯗꯤ ꯍꯨꯁꯟ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯈꯪꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯁꯥꯎꯅꯤꯡꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯤ꯫ ꯃꯥꯔꯁꯤꯗꯨ ꯃꯃꯥꯍꯣꯏ ꯈꯪꯍꯟꯗꯅ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯈꯔ ꯇꯧꯔꯤ꯫ ꯃꯃꯥꯍꯣꯏꯅ ꯆꯥꯛ ꯊꯣꯡꯅꯅꯕ ꯁꯤꯖꯤꯟꯅꯔꯤꯕ ꯁꯤꯡꯁꯤꯡ ꯑꯗꯣ ꯃꯍꯥꯛꯅ ꯇꯨꯃꯤꯟꯅ ꯃꯩ ꯆꯥꯛꯂꯤꯕ ꯁꯤꯡ ꯑꯃ ꯂꯧꯊꯣꯛꯂꯒ ꯃꯗꯨ ꯏꯁꯤꯡꯗ ꯍꯩꯖꯤꯟꯗꯨꯅ ꯍꯥꯏꯕꯗꯤ ꯏꯁꯤꯡ ꯍꯩꯖꯤꯟꯗꯨꯅ ꯃꯗꯣ ꯇꯨꯃꯤꯟꯅ ꯃꯩꯍꯨꯝ ꯑꯗꯨ ꯊꯝꯖꯤꯟꯈ꯭ꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯥꯔꯁꯤ ꯃꯍꯥꯛꯀꯤ ꯀꯥꯗ ꯂꯥꯛꯇꯨꯅ ꯆꯦꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯌꯥꯝꯅ ꯀꯟꯅ ꯏꯔꯤ ꯑꯗꯨꯒ ꯌꯦꯛꯁꯨ ꯌꯦꯛꯂꯤ꯫ ꯃꯍꯥꯛꯅ ꯏꯔꯤꯕꯁꯤ ꯐꯖꯊꯣꯏ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡꯅꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯁꯛꯇꯝꯅꯤ ꯍꯥꯏꯗꯨꯅ ꯁꯛꯇꯝ ꯑꯃꯁꯨ ꯌꯦꯛꯂꯤ꯫ ꯇꯁꯦꯡꯅ ꯁꯛꯇꯝ ꯑꯗꯨ ꯗꯥꯏꯔꯦꯛ ꯃꯥꯟꯕꯗꯤ ꯅꯠꯇꯦ꯫ ꯑꯗꯨ ꯐꯖꯊꯣꯏꯅꯤ ꯍꯥꯏꯕꯒꯤ ꯚꯥꯕ ꯑꯗꯨꯗ ꯌꯦꯛꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯌꯦꯛꯄ ꯄꯨꯝꯅꯃꯛ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯆꯦ ꯑꯗꯣ ꯐꯖꯅ ꯀꯣꯟꯁꯤꯜꯂꯕ ꯃꯇꯨꯡꯗ ꯃꯐꯝ ꯆꯥꯅ ꯊꯝꯈ꯭ꯔꯤ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯁꯦꯝ ꯁꯥꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯍꯣꯏꯅ ꯆꯥꯛ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯆꯥꯛ ꯆꯥꯊꯣꯛꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯥꯔꯁꯤ ꯃꯍꯥꯛꯀꯤ ꯀꯥꯗ ꯂꯥꯛꯂꯤ꯫ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 10 ꯈꯔ ꯍꯦꯜꯂꯛꯂꯤ꯫ ꯃꯥꯔꯁꯤꯒꯤ ꯃꯃꯥꯍꯣꯏ, ꯃꯄꯥꯍꯣꯏ, ꯃꯄꯨꯡꯍꯣꯏꯗꯤ ꯂꯣꯏꯅꯃꯛ ꯇꯨꯝꯅꯈ꯭ꯔꯕꯅꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯥꯔꯁꯤ ꯇꯞꯅ ꯍꯧꯒꯠꯂꯛꯂꯒ ꯆꯥꯛꯁꯪꯂꯣꯝꯗ ꯄꯔꯞ ꯂꯥꯛꯂꯤ꯫ ꯑꯗꯨꯗꯨꯒ ꯃꯍꯥꯛꯅ ꯊꯥꯡ ꯁꯣꯔꯤ ꯑꯃꯕꯨ ꯄꯨꯗꯨꯅ ꯄꯔꯞ ꯃꯥꯒꯤ ꯀꯥꯗ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯑꯁꯨꯝꯅ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ
ꯃꯥꯒꯤ ꯀꯥ ꯑꯗꯨꯗ ꯍꯥꯟꯅ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯊꯝꯈ꯭ꯔꯕ ꯂꯥ ꯃꯆꯦꯠ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯂꯥ ꯑꯗꯨꯗ ꯃꯍꯥꯛꯅ ꯄꯨꯔꯛꯂꯤꯕ ꯍꯥꯏꯕꯗꯤ ꯉꯁꯥꯏ ꯃꯍꯥꯛꯅ ꯍꯦꯛꯈꯤꯕ ꯍꯩꯕꯤ ꯃꯅꯥ ꯑꯗꯣ ꯇꯞꯅ ꯇꯞꯅ ꯁꯣꯏꯊꯔꯛꯏ꯫ ꯑꯁꯨꯝꯅ ꯁꯣꯏꯊꯔꯕ ꯃꯇꯨꯡꯗ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯂꯩꯔꯤꯕ ꯃꯍꯥꯛꯅ ꯍꯥꯟꯅ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯊꯝꯂꯤꯕ ꯉꯥꯔꯤ ꯑꯃꯗꯤ ꯑꯇꯩ ꯊꯨꯝ ꯃꯣꯔꯣꯛꯅꯆꯤꯡꯕ ꯃꯊꯪꯁꯤꯡ ꯍꯥꯞꯆꯤꯜꯂꯤ꯫ ꯍꯥꯏꯕꯗꯤ ꯃꯥꯔꯁꯤꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕꯁꯦ ꯁꯤꯡꯖꯨ ꯁꯨꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯁꯤꯡꯖꯨ ꯁꯨꯕ ꯄꯨꯡꯂꯣꯏ ꯂꯣꯏꯁꯤꯜꯂꯛꯂꯕꯗ ꯃꯥꯔꯁꯤꯅ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤ ꯌꯧꯔꯕꯗꯤ ꯊꯥꯗꯣꯛꯂꯨꯕ ꯌꯥꯔꯅꯤ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯥꯔꯁꯤ ꯄꯣꯠ ꯑꯗꯣ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯁꯨꯔꯤꯕ ꯁꯤꯡꯖꯨ ꯑꯗꯨ ꯐꯖꯅ ꯌꯣꯝꯁꯤꯜꯂꯤ꯫ ꯑꯁꯨꯝꯅ ꯌꯣꯝꯁꯤꯜꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯉꯁꯥꯏ ꯌꯦꯛꯈꯤꯕ ꯐꯖꯊꯣꯏꯒꯤ ꯁꯛꯇꯝ ꯑꯃꯗꯤ ꯃꯃꯤꯡ ꯌꯥꯎꯕ ꯆꯦ ꯑꯗꯣ ꯄꯥꯏꯁꯤꯜꯂꯕ ꯃꯇꯨꯡ ꯃꯍꯥꯛ ꯄꯔꯞ ꯊꯣꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯃꯥꯔꯁꯤꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯈꯨꯜꯒꯤ ꯂꯝꯂꯣꯡ ꯑꯍꯨꯝ ꯐꯥꯡꯕ ꯄꯨꯡꯗꯣꯜ ꯄꯥꯝꯕꯤ ꯑꯃ ꯍꯧꯔꯤꯕ ꯑꯗꯨꯋꯥꯏꯗ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯍꯥꯏꯔꯤꯕ ꯄꯨꯡꯗꯣꯜ ꯄꯥꯝꯕꯤ ꯑꯁꯤ ꯌꯥꯝꯅꯁꯨ ꯆꯥꯎꯔꯕꯅꯤ ꯆꯍꯤ ꯀꯨꯏꯅ ꯍꯧꯔꯛꯄꯒꯤ꯫ ꯄꯥꯝꯕꯤ ꯑꯁꯤꯗ ꯅꯠꯇꯅ ꯄꯥꯝꯕꯤ 3-4ꯁꯨ ꯆꯣꯡꯊꯣꯛꯇꯨꯅ ꯃꯐꯝ ꯑꯗꯣ ꯈꯔ ꯁꯨꯛꯂꯞ ꯇꯧꯅ ꯂꯩꯔꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯂꯝꯂꯣꯡ ꯑꯍꯨꯝ ꯐꯥꯡꯕ ꯑꯁꯤꯒꯤ ꯍꯦꯛ ꯃꯅꯥꯛꯇ ꯅꯣꯡꯃꯪꯈꯥ ꯄꯥꯝꯕꯤ ꯆꯕꯨꯜ ꯑꯣꯏꯅ ꯍꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯅꯣꯡꯃꯪꯈꯥ ꯄꯥꯝꯕꯤꯒꯤ ꯍꯧꯖꯤꯟꯕꯒ ꯄꯨꯡꯗꯣꯜ ꯈꯔ ꯄꯔꯦꯡ ꯁꯥꯅꯒ ꯆꯒꯨꯡ ꯑꯣꯏꯅꯒ ꯍꯧꯖꯤꯟꯕꯒ ꯂꯝꯂꯣꯡ 3 ꯐꯥꯡꯕ ꯃꯐꯝꯗꯣ ꯈꯔ ꯁꯨꯛꯂꯞ ꯇꯧꯏ꯫ ꯃꯌꯥꯝꯅꯁꯨ ꯃꯐꯝ ꯑꯗꯨ ꯂꯥꯟꯕꯗ ꯈꯔ ꯀꯤꯊꯤꯛ ꯀꯤꯔꯨꯝ ꯇꯧꯕ ꯃꯐꯝꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯥꯔꯁꯤ ꯃꯐꯝ ꯑꯗꯨꯗ ꯌꯧꯁꯤꯜꯂꯛꯂꯕꯗ ꯃꯍꯥꯛ ꯃꯤꯔꯛ ꯅꯔꯛ ꯌꯦꯡꯗꯨꯅ ꯅꯣꯡꯃꯪꯈꯥ ꯄꯥꯝꯕꯤ ꯍꯧꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯔꯁꯤꯅ ꯂꯥꯏꯔꯣꯟ ꯈꯔ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯁꯤꯡꯖꯨ ꯑꯗꯨꯗ ꯉꯁꯥꯏ ꯐꯖꯊꯣꯏꯒꯤ ꯃꯃꯤꯡ ꯃꯊꯥ ꯌꯦꯛꯇꯨꯅ ꯌꯥꯎꯈ꯭ꯔꯕ ꯆꯦ ꯑꯗꯣ ꯇꯞꯅ ꯍꯥꯡꯗꯣꯛꯂꯕ ꯃꯇꯨꯡꯗ ꯅꯣꯡꯃꯪꯈꯥ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯂꯩꯔꯤꯕ ꯁꯤꯡꯖꯨꯒꯤ ꯃꯆꯜꯁꯤꯡ ꯍꯥꯏꯕꯗꯤ ꯁꯤꯡꯖꯨ ꯁꯨꯔꯕ ꯄꯣꯠꯁꯤꯡ ꯑꯗꯣ ꯆꯦ ꯑꯗꯨꯗ ꯌꯣꯝꯁꯤꯜꯂꯤ꯫ ꯑꯁꯨꯝꯅ ꯆꯦ ꯑꯗꯨꯗ ꯌꯣꯝꯁꯤꯜꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯄꯥꯏꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯂꯩꯋꯥ ꯑꯃ ꯁꯣꯟꯗꯨꯅ ꯃꯗꯨ ꯂꯩꯃꯥꯏꯗ ꯊꯥꯗꯔꯒ ꯃꯈꯣꯡꯅ ꯆꯕꯦꯠ ꯂꯩꯋꯥ ꯑꯃ ꯁꯣꯟꯗꯨꯅ ꯅꯦꯠꯂꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯊꯧꯔꯥꯡ ꯄꯨꯝꯅꯃꯛ ꯇꯧꯕ ꯂꯣꯏꯁꯤꯜꯂꯛꯂꯕꯗ ꯃꯥꯔꯁꯤ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯗ ꯃꯇꯤꯜ 3ꯂꯛ ꯁꯤꯠꯆꯤꯜꯂꯝꯂꯒ ꯃꯍꯥꯛ ꯄꯔꯞ ꯍꯟꯅ ꯌꯦꯡꯉꯝꯗꯅ ꯃꯌꯨꯝꯂꯣꯝꯗ ꯆꯠꯈ꯭ꯔꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯕꯗꯤ ꯃꯥꯔꯁꯤꯅ ꯃꯌꯨꯝꯗ ꯍꯦꯛ ꯆꯠꯈꯤꯕꯒ ꯃꯍꯥꯛꯀꯤ ꯃꯇꯨꯡꯂꯣꯝꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯁꯥꯍꯨꯝ ꯀꯌꯥ ꯑꯃ ꯂꯩꯍꯧꯔꯤ꯫ ꯍꯥꯏꯕꯗꯤ ꯅꯣꯡꯃꯪꯈꯥ ꯃꯅꯥꯁꯤꯡ ꯑꯗꯨ ꯁꯣꯔꯣꯠ ꯂꯥꯎꯅ ꯅꯤꯛꯄ ꯑꯃꯗꯤ ꯍꯧꯔꯤꯕ ꯄꯨꯡꯊꯣꯜ ꯑꯗꯣ ꯃꯁꯥ ꯃꯔꯦꯡꯁꯤꯡ ꯑꯗꯨ ꯁꯣꯔꯣꯠ ꯅꯤꯛꯄ ꯑꯁꯤꯒꯨꯝꯕ ꯀꯌꯥ ꯑꯃ ꯇꯧꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯥꯔꯁꯤ ꯀꯔꯤꯁꯨ ꯈꯜꯂꯨꯗꯅ ꯍꯥꯏꯕꯗꯤ ꯃꯗꯣ ꯁꯣꯏꯗꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯈꯪꯕꯅꯤꯅ ꯃꯥꯔꯁꯤ ꯃꯌꯨꯝ ꯌꯧꯅꯅꯕ ꯒꯝ ꯑꯗꯨꯃꯛ ꯂꯥꯛꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯥꯔꯁꯤ ꯃꯌꯨꯝ ꯌꯧꯔꯕꯗ ꯃꯍꯥꯛ ꯀꯔꯤꯁꯨ ꯇꯧꯗꯕ ꯑꯃꯒꯨꯝ ꯊꯣꯡ ꯑꯗꯣ ꯇꯞꯅ ꯉꯥꯁꯤꯜꯂꯝꯂꯒ ꯃꯍꯥꯛ ꯃꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯇꯨꯃꯤꯟꯅ ꯇꯨꯝꯈ꯭ꯔꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯐꯖꯊꯣꯏ ꯃꯍꯥꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯅꯤ꯫ ꯃꯇꯝꯁꯤ ꯑꯍꯤꯡꯒꯤ ꯄꯨꯡ 12ꯃꯨꯛ ꯇꯥꯔꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯐꯖꯊꯣꯏ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯏꯅꯝ ꯑꯍꯥ ꯆꯨꯕ ꯀꯩꯅꯣꯝꯃ ꯇꯧꯕ ꯍꯧꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯐꯖꯊꯣꯏꯗꯣ ꯇꯨꯝꯕ ꯌꯥꯗ꯭ꯔꯗꯨꯅ ꯃꯤꯀꯞ ꯊꯣꯔꯛꯂꯤ꯫ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯅꯟꯊꯔꯛꯄꯒꯨꯝ ꯃꯁꯥꯗꯣ ꯏꯆꯣꯛꯇ ꯆꯣꯛꯊꯕ ꯏꯋꯥꯗ ꯋꯥꯕ ꯀꯌꯥ ꯑꯃ ꯇꯧꯕ ꯍꯧꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯐꯖꯊꯣꯏꯅ ꯀꯔꯤꯅꯣꯅꯦ ꯑꯩꯒꯤ ꯏꯁꯥꯁꯤꯕꯨ ꯃꯤ ꯑꯃꯅ ꯅꯟꯊꯔꯛꯄꯗꯧꯅ ꯏꯁꯥꯁꯤ ꯋꯥꯔꯤꯕꯁꯤꯕꯣ? ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯀꯣꯏꯌꯦꯡ ꯌꯦꯡꯖꯔꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯀꯣꯏꯌꯦꯡ ꯌꯦꯡꯖꯔꯕꯁꯨ ꯃꯁꯥꯗ ꯀꯔꯤꯝꯇꯗꯤ ꯅꯟꯊꯗꯤ꯫ ꯃꯇꯝ ꯑꯗꯨꯗ ꯐꯖꯊꯣꯏ ꯑꯩꯒꯤ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯕꯒꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯍꯤꯞꯇꯨꯅ ꯂꯩꯔꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯀꯅꯥꯅꯣ ꯈꯪꯗꯕ ꯃꯤꯑꯣꯏ ꯑꯃ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯗ ꯇꯨꯡ ꯆꯠꯈꯤꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯏ꯫ ꯐꯖꯊꯣꯏ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯏ꯫ ꯑꯗꯨꯒ ꯀꯔꯤꯅꯣ ꯑꯃꯨꯛ ꯇꯧꯔꯛꯏꯕꯁꯤꯅ? ꯉꯔꯥꯡ ꯅꯍꯥꯟꯗ ꯐꯒꯤꯇ ꯉꯥꯏꯔꯤ ꯑꯃꯥꯏꯕꯗꯨꯅ ꯇꯧꯕꯗꯨꯕꯨ ꯏꯀꯥꯟꯅꯗ꯭ꯔꯕ ꯖꯥꯠꯂꯥ? ꯑꯁꯨꯝꯅ ꯐꯖꯊꯣꯏ ꯃꯊꯃꯣꯏꯗ ꯀꯤꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯇꯨꯝꯂꯤꯕ ꯀꯥꯡꯊꯣꯜ ꯑꯗꯨ ꯑꯋꯥꯡꯂꯣꯝꯗꯒꯤ ꯈꯥꯔꯣꯝꯗ ꯑꯃꯨꯛꯇꯪ ꯒ꯭ꯔꯦꯛ ꯂꯥꯎꯅ ꯆꯤꯡꯏ꯫ ꯑꯁꯨꯝꯅ ꯀꯥꯡꯊꯣꯜ ꯑꯗꯨꯒ ꯄꯥꯔꯅ ꯃꯍꯥꯛꯄꯨ ꯒ꯭ꯔꯛ ꯂꯥꯎꯅ ꯆꯤꯡꯕ ꯑꯗꯨꯗ ꯐꯖꯊꯣꯏ
khangprek khangduna lauraga but thoi butna ai jingle haiduna kana laurok paduda phajathoi gi mama hoi mabung hoi chensalakli aduga kari torobage haiduna hangi matam aduda phajathoina mahana tumliba kangthol ase goro chingni haiduna lakliba mahaki mabung sing amadi mama hoi mapa hoi da tammi matam aduda lakliba mama hoi mapa hoina hai nangna wakhalda pakhanda khanjatbagi tawriba mu oirini mafam masidadi kasu tawdana amaiba aduna su kasu toklaroi haidana thanamlabuduba hai nangna ne ngaha makai ki khibaduda pangki da kisinba oirumgani aikoi su leriba sidi karigi kiribano ne adum na hairakpada phajathoina kari tawbagi aina kibadagi pakhanda khangangadoribano tawriba se asengbani थाजरगना कोइसु येंगो आइगी कांथोल सिबु मफम स्वाइदा थाब्राने हाइदुना हांगलकपदा मयामना कांथोल अदुगी मखोंग अदो मफम चानाब्रा हाइदुना येंगी अदुबु मफमदि करिसु होंगलमदि हाना कांथोल अदुना लैबा जगा अदुदा अदुमक लैरमली मतम अदुदा फजथोइगी ममा होय मपुंग होइना अदुमक लैरमलिबा सिरि मफम होंबगी खुदम लैति हाइदुना हाइरकपदा फजथोइना करिनो हारिबा सिबु हाइदुना महाकना सु येंगरुपदा करिसु मफम होंगलमदि matam aduda phajathoigi mabung hoi amadi mama mapa sing aduna fare nanggi wakhal ne pangkhan da khanjan bani aduna nangne wakhal taro ko hairam laga mathang loina mak thokna khri matam aduda phajathoina karino aingon handak torokli basibu haiduna wakhal mawon khanjun lehori asomna mahana wakhal asumak khalak pada mahana chingnari basi marsida chingnarakli matam aduda phajathoina मार्सिगी मनाक्ता चतुना असिगुमलबा थबगसी नाहना तौब्रा हाइदुना हांगलुरगे खल्लतुना महाग अबुकनिंगदा चबजुंगना लेपख्री मसिगी मतुंग फजथोइसु मया मथंग चतना खरबनिना महागसु हिपथरगे हाइदुना फमुंग अदुदा हिपथरकली असुमना महागना फमुंग अदुदा हेक हिपथरकपगा महाकी मकोकना कनागोंबा सन सादुना लैबा मियोय अमदा ngatharbugum makok aduna toklauna thienguri matamaruta phajatoi khangpre khangduna karino haiduna tungda satlauna leithoktunai jingruba matamdadi kanasu leiramdi tawriba sibu karino haiduna phajatoi mahak tumida ngaktang phamlaga leiringai mangolomda kanagumba miyoy amana phajathoibu phajatoi haiduna kawbagi khonjal tarakhi asomna amurak anirak kawbagi khonjal tabaduta phajathoina kananon hi haiduna ngahaktang tumina lei adubu karok leba khonjal ado amuhana ta khidri masidagi phajatoi aigi wakhalna pangkhanda khanjalaba male khaladuna phajatoi do tumthanaba honarakpada mahak yamna kanna mapan thokninglakhi masidagi phajatoi du mapan thokningle haiduna mahak phamungdagi kumtharakli aduga tapna mahaki kadagi thoroklaga mahak mapalomda thorakhi mahana asumna mapan thoroklaba matungda makhoigi yumgi hiana khaduta mapan thoklingai matam aduta mahaki hek nakanda kanagumba su phamlaga mapan thokpagi kholama tarakpaduta mahana saknai thokduna jengrui adubu kanasu leramdi khonjal adusu takhidri adumna torokpaduta phajatoi masa adu swai laukhraduna mahak imunglomda paraprap changlagi haiduna torokpada mahaki hek nakallomda haibadi sumaglomda kanagumba miyoi ama leplaga phajatoi haiduna korokli adumna korokpa aduta phajathoina masa adu swai lauduna yengsalubadadi nupi ama leplaga leiramli matam aduta phajathoina nangdi kanano matau karamna aigi iming khanglibano haiduna hangi matam aduta nupi aduna aini nang karigi aibu kauribano lao asida chasilao asomna hairaga nupi ado paraparab thoki madamaduda phajatoi kari karamba wakhal khalakpano khangdi nupi adugi matungda paraparab inakhri matau asomna phajathoina mapanda thokribadu mahaki imung manungli miyoising loina makhangawi maramdi phajathoina butthoe haiduna koilau laukhra matung ngihaki matungda mahakna thokhibanina mayamsu mamit singlubagi tumthanadringai matang oibanina phajathoina mapanda thokhibadu loina makhanghawi masidagidi mayamna changnak mandeda haiduna mapan tholokpa matamdadi phajathoido leiramdri
ꯐꯖꯊꯣꯏ ꯂꯩꯔꯝꯗꯕꯗꯨꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯗꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯅꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯀꯣꯏꯊꯤ ꯊꯤꯔꯛꯄꯗ ꯌꯨꯝꯒꯤ ꯌꯦꯅꯈꯥ ꯂꯨꯈꯥꯗ ꯐꯪꯂꯛꯇꯕꯗꯒꯤ ꯃꯍꯥꯛ ꯊꯣꯡꯒꯥꯜꯂꯣꯝꯗꯒ ꯊꯣꯛꯂꯝꯒꯗꯕ ꯃꯥꯜꯂꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯑꯗꯣ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯐꯖꯊꯣꯏꯗꯨ ꯑꯔꯥꯞꯄꯗ ꯆꯠꯇꯨꯅ ꯂꯩꯔꯤꯕꯗꯨ ꯃꯌꯥꯝꯅ ꯎꯔꯛꯈꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯁꯤꯗ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯐꯖꯊꯣꯏꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯐꯖꯊꯣꯏꯗꯤ ꯀꯔꯤꯅꯣ ꯈꯪꯗꯕ ꯄꯣꯠꯂꯝ ꯑꯃ ꯃꯌꯥꯅ ꯆꯤꯛꯇꯨꯅ ꯀꯔꯤꯅꯣ ꯑꯃ ꯆꯥꯔꯒ ꯂꯩꯔꯝꯂꯤ꯫ ꯑꯗꯨꯗꯨꯒ ꯃꯍꯥꯛ ꯍꯧꯅꯁꯨ ꯅꯣꯛꯂꯤ, ꯑꯗꯨꯒ ꯀꯅꯥꯗꯅꯣ ꯑꯃꯁꯨ ꯌꯦꯡꯂꯒ ꯋꯥꯔꯤ ꯁꯥꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯃꯩ ꯃꯀꯣꯛ ꯁꯝꯅꯗꯕ ꯋꯥ ꯃꯌꯥꯝ ꯑꯃꯁꯨ ꯉꯥꯡꯂꯤ꯫ ꯇꯧꯔꯤꯕ ꯑꯗꯨ ꯎꯕꯗ ꯃꯍꯥꯛꯀꯤ ꯃꯕꯨꯡꯁꯤꯡ ꯃꯃꯥꯍꯣꯏ ꯃꯄꯥꯍꯣꯏ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯀꯔꯤꯅꯣ ꯅꯍꯥꯛꯅ ꯇꯧꯔꯤꯕꯁꯦ, ꯅꯪꯅ ꯆꯥꯔꯤꯕꯁꯤꯅ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯏ꯫ ꯑꯗꯨꯝꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯂꯐꯨ ꯃꯀꯛ ꯑꯃ ꯁꯦꯠꯇꯨꯅ ꯆꯥꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯅꯪꯗꯤ ꯀꯩꯗꯧꯕꯒꯤ ꯑꯁꯤꯒꯨꯝꯂꯕ ꯐꯠꯇꯕ ꯂꯐꯨ ꯑꯄꯠꯄꯁꯤ ꯆꯥꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯃꯌꯥꯗꯒꯤ ꯀꯣꯊꯣꯛꯇꯨꯅ ꯂꯪꯊꯣꯛꯈ꯭ꯔꯤ꯫ ꯑꯗꯨꯗꯨꯒ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕꯁꯤꯡꯗꯨꯁꯨ ꯂꯪꯊꯣꯛꯂꯕ ꯃꯇꯨꯡꯗ ꯌꯨꯝꯂꯣꯝꯗ ꯆꯪꯒꯅꯕ ꯍꯥꯏꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯐꯖꯊꯣꯏꯅ ꯂꯥꯛꯂꯤꯕꯁꯤꯡ ꯑꯗꯨ ꯃꯁꯛ ꯑꯃꯠꯇ ꯈꯪꯗꯕꯒꯨꯝ ꯇꯧꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯐꯖꯊꯣꯏꯅ ꯅꯈꯣꯏꯗꯤ ꯀꯅꯥꯅꯣ, ꯑꯩꯅ ꯆꯥꯕꯗ ꯄꯥꯅꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯆꯩꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯃꯥꯍꯣꯏ ꯃꯕꯨꯡꯍꯣꯏ ꯑꯗꯨꯅ ꯏꯕꯦꯝꯃ, ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ, ꯌꯨꯝꯗ ꯍꯜꯂꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯉꯛꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯐꯖꯊꯣꯏ ꯆꯠꯂꯣ ꯍꯥꯏꯕ ꯌꯥꯗ꯭ꯔꯕ ꯑꯗꯨꯗꯗꯤ ꯃꯕꯨꯡ ꯑꯍꯜ ꯑꯗꯨꯅ ꯐꯖꯊꯣꯏꯕꯨ ꯄꯝꯗꯨꯅ ꯃꯌꯨꯝ ꯌꯧꯅꯕ ꯄꯣꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯐꯖꯊꯣꯏꯅ ꯂꯥꯏꯅ ꯑꯩ ꯊꯥꯡꯂꯦ, ꯕꯨꯠꯅ ꯑꯩ ꯊꯥꯡꯂꯦ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯐꯖꯊꯣꯏ ꯃꯌꯨꯝ ꯌꯧꯔꯛꯂꯕꯗ ꯃꯍꯥꯛꯀꯤ ꯐꯃꯨꯡꯗ ꯇꯞꯅ ꯍꯤꯞꯍꯜꯂꯤ꯫ ꯑꯗꯨꯕꯨ ꯐꯖꯊꯣꯏ ꯍꯤꯞꯊꯧ ꯍꯥꯏꯕ ꯌꯥꯗꯦ꯫ ꯑꯩ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅꯇ ꯂꯩ꯫ ꯃꯇꯝ ꯑꯗꯨꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯅ ꯀꯗꯥꯏꯗ ꯆꯠꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯨꯕꯗ ꯑꯩꯒꯤ ꯏꯇꯥꯒꯤ ꯃꯅꯥꯛꯇꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯃꯗꯨꯗ ꯃꯌꯥꯝꯅ ꯅꯪꯒꯤ ꯏꯇꯥ ꯀꯔꯝꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯨꯏ꯫ ꯑꯗꯨꯕꯨ ꯅꯈꯣꯏꯅ ꯈꯪꯂꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯇꯤ ꯇꯨꯃꯤꯟ ꯍꯦꯛꯇꯃꯛ ꯂꯩ꯫ ꯑꯁꯨꯝꯅ ꯁꯨꯝ ꯂꯩꯕꯗꯤ ꯌꯥꯗꯕꯅꯤꯅ ꯃꯍꯥꯛꯄꯨ ꯍꯦꯛ ꯌꯦꯡꯕ ꯃꯥꯏꯕ ꯑꯗꯣ ꯀꯧꯔꯨꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯅꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯍꯥꯏꯕꯗꯤ ꯐꯖꯊꯣꯏꯒꯤ ꯂꯩꯔꯤꯕ ꯃꯕꯨꯡꯁꯤꯡ ꯑꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯗ ꯐꯣꯜ ꯇꯧꯗꯨꯅ ꯑꯃꯨꯛꯇ ꯂꯥꯛꯄꯤꯗꯕ ꯌꯥꯗ꯭ꯔꯤ, ꯑꯃꯨꯛ ꯍꯧꯔꯛꯂꯦ ꯍꯥꯏꯔꯛꯄꯗꯒꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯑꯩꯅ ꯅꯈꯣꯏꯗ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯧ, ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯍꯟꯒꯅꯨ, ꯃꯊꯦꯡꯗ ꯃꯄꯥꯟ ꯊꯣꯛꯍꯟꯒꯅꯨ ꯍꯥꯏꯗꯨꯅ ꯑꯩꯅ 100 ꯍꯟꯅ ꯁꯤꯟꯅꯔꯝꯂꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯒ ꯅꯈꯣꯏꯅ ꯀꯔꯤꯒꯤꯗꯃꯛꯇ ꯃꯍꯥꯛꯄꯨ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯅ ꯀꯔꯤꯒꯤ ꯁꯦꯟꯅꯗ꯭ꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯆꯩꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯐꯖꯊꯣꯏꯒꯤ ꯃꯕꯨꯡꯁꯤꯡ ꯑꯗꯨꯅ ꯑꯣꯖꯥ ꯃꯥꯏꯕ, ꯑꯩꯈꯣꯏ ꯁꯣꯏꯈ꯭ꯔꯦ, ꯌꯥꯔꯒꯗꯤ ꯑꯃꯨꯛꯇ ꯂꯥꯛꯄꯤꯌꯨ, ꯃꯇꯨꯡꯗꯗꯤ ꯑꯩꯈꯣꯏ ꯁꯦꯟꯅꯖꯔꯒꯦ ꯍꯥꯏꯔꯛꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯑꯗꯨꯅꯁꯨ ꯍꯣꯏ ꯐꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯐꯣꯜ ꯊꯝꯈ꯭ꯔꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯃꯥꯔꯁꯤ? ꯃꯍꯥꯛꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯄꯨꯡꯂꯣꯏ ꯂꯣꯏꯔꯕꯅꯤꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯍꯥꯛꯀꯤ ꯍꯦꯛ ꯅꯥꯀꯟꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯄꯒ ꯂꯩꯕꯒꯤ ꯁꯥꯎꯍꯨꯝ ꯑꯃ ꯃꯉꯣꯟꯗ ꯐꯪꯂꯛꯄꯗꯒꯤ ꯃꯥꯔꯁꯤ ꯃꯃꯤꯠ ꯑꯗꯣ ꯈꯪꯄꯥꯡ ꯄꯥꯡꯉꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯃꯃꯩ ꯄꯥꯡꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯀꯥꯡꯈꯜ ꯑꯗꯨꯒꯤ ꯋꯥꯡꯃꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯂꯒ ꯂꯩꯔꯤꯕꯗꯨ ꯃꯥꯔꯁꯤꯅ ꯎꯏ꯫ ꯃꯗꯨ ꯎꯕꯗ ꯃꯥꯔꯁꯤꯅ ꯀꯩꯗꯧꯔꯤꯕ ꯅꯪꯗꯤ ꯑꯗꯨꯗ? ꯀꯅꯥꯅꯣ ꯅꯍꯥꯛꯅ? ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯨꯄꯤ ꯑꯗꯣ ꯀꯔꯤꯁꯨ ꯈꯨꯝꯗꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯥꯔꯁꯤꯅ ꯀꯥꯡꯈꯜ ꯑꯗꯨ ꯁꯠ ꯍꯥꯏꯗꯣꯛꯂꯨꯕ ꯃꯇꯝꯗꯗꯤ ꯅꯨꯄꯤ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯍꯧꯕꯗꯣ ꯂꯩꯔꯝꯗ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯔꯁꯤꯅ ꯃꯔꯤꯜꯗꯤ ꯄꯥꯟꯗꯅ ꯑꯩꯉꯣꯟꯗꯒꯁꯨ ꯀꯤꯍꯟ ꯈꯪꯍꯜꯂꯤ, ꯈꯪꯒꯅꯤꯗ ꯍꯣꯔꯦꯟ ꯅꯪ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯥꯔꯁꯤ ꯃꯍꯥꯛꯇꯤ ꯑꯃꯨꯛ ꯍꯟꯅ ꯇꯨꯝꯊꯈ꯭ꯔꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯐꯖꯊꯣꯏꯗꯨ ꯑꯃꯥꯏꯕ ꯑꯗꯨ ꯂꯥꯛꯂꯕꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯤꯍꯨꯟ ꯊꯥꯍꯨꯟ ꯄꯥꯏꯗꯨꯅ ꯌꯦꯡꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯑꯩꯅ ꯇꯧꯒꯅꯤ ꯍꯥꯏꯕꯒ ꯑꯗꯨꯝ ꯇꯧꯔꯦꯗꯅꯁꯦ, ꯑꯁꯣꯝꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯌꯥꯝꯅ ꯀꯟꯅ ꯀꯥꯞꯄꯛꯂꯤ ꯇꯧꯔꯤꯁꯤ, ꯑꯗꯨꯅꯅꯤ ꯃꯍꯥꯛꯄꯨ ꯀꯧꯊꯣꯛꯂꯒ ꯐꯠꯇ ꯍꯥꯎꯊꯤ ꯄꯤꯖꯔꯝꯂꯤꯕꯗꯣ꯫ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ꯫ ꯀꯔꯤꯒꯤꯅꯣ ꯃꯍꯥꯛꯅ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯕꯨ ꯐꯠꯇ ꯍꯥꯎꯊꯤ ꯄꯤꯖꯔꯤꯕꯁꯤꯕꯨ? ꯐꯠꯇ ꯍꯥꯎꯊꯤ ꯆꯥꯔꯕꯗꯤ ꯃꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯑꯅꯥ ꯂꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯑꯩꯅ ꯅꯈꯣꯏꯗ ꯁꯦꯟꯅꯧ ꯍꯥꯏꯕꯁꯨ ꯁꯦꯟꯅꯗꯦꯅꯦ꯫ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯆꯩꯔꯛꯄꯗꯨꯗ ꯐꯖꯊꯣꯏꯒꯤ ꯃꯕꯨꯡꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏ ꯁꯦꯟꯅꯖꯔꯝꯕꯅꯤ, ꯃꯍꯥꯛꯅ ꯉꯁꯤ ꯑꯍꯤꯡꯁꯤ ꯕꯨꯠ ꯊꯣꯛꯏ, ꯕꯨꯠꯅ ꯀꯥꯡꯗꯣꯜ ꯆꯤꯡꯏ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯄꯗꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯦꯟꯁꯤꯟꯗꯨꯅ ꯍꯪꯂꯨꯏ꯫ ꯑꯗꯨꯕꯨ
ꯀꯔꯤꯁꯨ ꯇꯧꯔꯝꯗꯕ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯋꯥꯈꯜꯅ ꯅꯤ ꯈꯜꯂꯗꯨꯅ ꯑꯩꯒꯤ ꯀꯥꯗ ꯆꯪꯅꯈꯤꯕꯅꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯃꯍꯥꯛꯁꯦ ꯃꯄꯥꯟ ꯊꯣꯛꯈꯤꯕꯅꯤ꯫ ꯃꯔꯥꯏꯅ ꯆꯪꯖꯔꯛꯀꯅꯤꯗ ꯍꯥꯏꯗꯅ ꯈꯜꯂꯨꯔꯒ ꯁꯨꯡꯆꯪ ꯆꯪꯉꯛꯇꯕꯗꯒꯤ ꯊꯤꯅꯔꯨꯕꯗ ꯇꯧꯔꯝꯂꯤꯕꯁꯤꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯅꯈꯣꯏꯅꯅꯦ ꯑꯉꯥꯡꯁꯦ ꯈꯔ ꯂꯥꯏꯊꯣꯛꯂꯦ, ꯑꯗꯨꯅꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯐꯠꯇ꯭ꯔꯤꯕꯁꯤ꯫ ꯐꯔꯦ, ꯑꯃꯕꯨ ꯑꯣꯏꯔꯦ ꯅꯈꯣꯏꯒ ꯍꯥꯟꯅ ꯌꯥꯅꯈꯤꯗꯕ ꯃꯤꯒ ꯂꯩꯕ꯭ꯔꯣ? ꯂꯩꯔꯕꯗꯤ ꯃꯤꯑꯣꯏ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯑꯁꯤꯒꯨꯝꯂꯕ ꯐꯤꯕꯝ ꯑꯁꯤ ꯑꯣꯏꯍꯜꯂꯛꯂꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯆꯤꯡꯅꯕ ꯃꯤꯒ ꯂꯩꯔꯕꯗꯤ ꯃꯤꯗꯨꯗ ꯆꯠꯂꯒꯅꯦ ꯂꯥꯜꯂꯦ ꯍꯥꯏꯖꯧ, ꯅꯠꯇ꯭ꯔꯒꯅ ꯊꯕꯛ ꯑꯁꯤ ꯇꯧꯔꯛꯂꯒꯅꯨ ꯍꯥꯏꯗꯅ ꯅꯈꯣꯏ ꯌꯥꯁꯟꯅꯕ ꯑꯃ ꯄꯨꯔꯛꯎ, ꯅꯠꯇ꯭ꯔꯕꯗꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯐꯥꯒꯤꯗꯒꯤ ꯉꯥꯎꯖꯈꯤꯅꯤꯀꯣ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯐꯖꯊꯣꯏꯒꯤ ꯃꯕꯨꯡꯁꯤꯡ ꯑꯃꯗꯤ ꯃꯃꯥꯍꯣꯏꯗꯣ ꯄꯥꯈꯠꯄꯅ ꯂꯣꯏꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯐꯖꯊꯣꯏꯒꯤ ꯃꯕꯨꯡ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯏꯆꯜꯅꯒ ꯉꯥꯎꯗꯨꯅ ꯐꯩꯗꯨꯅꯒ ꯆꯠꯂꯕꯗꯤ ꯏꯆꯜꯕꯨ ꯉꯥꯎꯍꯜ ꯐꯩꯍꯜꯂꯤꯕ ꯃꯤ ꯑꯗꯨꯗꯤ ꯍꯤꯡꯕꯒꯤ ꯋꯥꯗꯤ ꯂꯩꯇ꯭ꯔꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏ, ꯃꯤꯗꯨꯕꯨ ꯅꯈꯣꯏꯅ ꯈꯪꯕ ꯉꯝꯒꯗ꯭ꯔꯣ? ꯂꯥꯏ ꯇꯤꯟꯒꯤ ꯊꯧꯔꯛꯄ ꯊꯕꯛ ꯍꯥꯏꯕꯁꯤꯗꯤꯅꯦ ꯅꯈꯣꯏ ꯃꯤꯑꯣꯏꯕꯅꯒ ꯈꯪꯕ ꯉꯝꯕꯖꯥꯠ ꯅꯠꯇꯦ꯫ ꯐꯔꯦ, ꯍꯧꯖꯤꯛꯀꯤꯗꯤ ꯑꯩ ꯂꯥꯏ ꯈꯨꯔꯨꯝꯕꯤꯔꯝꯂꯒꯦ꯫ ꯍꯌꯦꯡ ꯑꯌꯨꯛ ꯑꯉꯟꯕꯗ ꯂꯥꯏ ꯑꯃꯒ ꯈꯨꯔꯨꯝꯁꯤ, ꯑꯗꯨꯒ ꯅꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯉꯥꯛꯅ ꯆꯠꯀꯗꯕꯅꯤ꯫ ꯑꯩꯅꯁꯨ ꯅꯈꯣꯏꯗ ꯍꯥꯟꯅꯅ ꯍꯥꯏꯈ꯭ꯔꯦ, ꯅꯆꯟꯅꯨꯄꯤꯁꯦ ꯍꯞꯇꯥ ꯑꯃꯅꯤꯗꯤ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯍꯟꯒꯅꯨ꯫ ꯃꯍꯥꯛꯄꯨ ꯂꯝꯂꯩꯃꯅ ꯀꯣꯏꯏꯟ ꯏꯟꯅꯗꯨꯅ ꯀꯣꯏꯁꯦꯟ ꯁꯦꯟꯗꯨꯅ ꯂꯩꯔꯦ꯫ ꯃꯍꯥꯛꯄꯨ ꯀꯔꯤꯒꯨꯝꯕ ꯆꯦꯟꯗꯨꯅ ꯄꯨꯈ꯭ꯔꯕꯗꯤ ꯃꯍꯥꯛ ꯉꯥꯎꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯗꯨꯅ ꯂꯩꯒꯗꯧꯔꯤꯕꯅꯤ꯫ ꯐꯔꯦ, ꯑꯩ ꯂꯥꯏ ꯈꯨꯔꯨꯝꯕꯤꯔꯝꯒꯦꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯃꯥꯏꯕ ꯑꯗꯨꯅ ꯆꯦꯡ ꯑꯃꯗꯤ ꯑꯇꯩ ꯄꯣꯠꯂꯝꯁꯤꯡ ꯈꯔ ꯊꯧꯔꯥꯡ ꯇꯧꯅꯅꯕ ꯍꯥꯏꯔꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯆꯦꯡ, ꯂꯐꯣꯏ ꯑꯃꯗꯤ ꯁꯦꯝ, ꯀꯣꯝꯂꯥ, ꯙꯨꯞ, ꯀꯦꯟꯗꯜ ꯃꯌꯥꯝ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯍꯧꯖꯤꯛꯇꯤ ꯂꯥꯏ ꯈꯨꯔꯨꯝꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯈ꯭ꯔꯦ꯫ ꯃꯇꯧ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯛꯄ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯒꯤ ꯆꯥꯛꯁꯪꯂꯣꯝꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯈꯣꯟꯖꯦꯜ ꯑꯃ ꯕꯨꯗ꯭ꯔꯨꯡ ꯂꯥꯎꯅ ꯆꯠꯈꯤꯕꯒꯤ ꯅꯠꯇ꯭ꯔꯒꯅ ꯆꯣꯡꯊꯔꯛꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯈꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯦꯔꯥ, ꯑꯩ ꯑꯃ ꯌꯥꯎꯅ ꯑꯗꯨꯒꯨꯝꯕ ꯊꯕꯛ ꯇꯧꯔꯛꯄꯗꯤ ꯍꯦꯟꯃꯜꯂꯤꯀꯣ ꯅꯈꯣꯏ꯫ ꯂꯥꯎ, ꯅꯈꯣꯏꯒꯤ ꯆꯥꯛꯊꯥꯛ ꯄꯤꯔꯒꯦ ꯂꯥꯎ꯫ ꯁꯤ ꯆꯥꯔꯒꯅꯦ ꯅꯈꯣꯏꯁꯨ ꯍꯟꯈꯤꯒꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕꯗ ꯅꯈꯣꯏꯅ ꯍꯟꯗ꯭ꯔꯕꯗꯤ ꯑꯩ ꯁꯥꯎꯔꯛꯀꯅꯤꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕ ꯑꯗꯨ ꯍꯧꯖꯤꯛ ꯐꯖꯊꯣꯏꯒꯤ ꯃꯃꯥꯡꯗ ꯁꯦꯝ ꯁꯥꯔꯤꯕ ꯄꯣꯠꯂꯝ ꯆꯩꯔꯝ ꯄꯨꯝꯅꯃꯛ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯐꯖꯊꯣꯏꯗꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯊꯣꯛꯈ꯭ꯔꯤꯕꯗꯨ ꯌꯥꯝꯅ ꯁꯥꯎꯅ ꯃꯃꯤꯠꯀꯥꯗꯣ ꯆꯥꯗꯧꯈꯩ ꯂꯪꯅ ꯄꯥꯡꯅ ꯌꯦꯡꯂꯒ ꯃꯃꯤꯠꯀꯥꯗꯣ ꯁꯨꯛꯀꯨꯞ ꯀꯨꯞꯇꯕꯤꯗ ꯌꯦꯡꯂꯒ ꯂꯩꯍꯧꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯐꯖꯊꯣꯏꯗꯨ ꯃꯁꯥꯗꯣ ꯃꯃꯤꯠꯇꯨ ꯎꯏꯔꯨꯝ ꯇꯧꯔꯒ ꯕꯣꯝ ꯂꯥꯎꯅ ꯍꯥꯏꯊꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯈꯔ ꯁꯣꯜꯂꯕ ꯃꯇꯨꯡꯗ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯅꯤꯡꯊꯤꯅ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯄꯣꯔꯛꯂꯤꯕ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡꯗꯣ ꯊꯥꯗꯣꯛꯇꯨꯅ ꯊꯝꯂꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯊꯥꯗꯣꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯃꯥꯏꯕ ꯑꯗꯣ ꯐꯖꯊꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯐꯖꯊꯣꯏꯅ ꯀꯃꯥꯏꯅ ꯑꯩꯗꯤ ꯁꯤꯗ ꯂꯩꯔꯝꯂꯤꯕꯅꯣ? ꯑꯩꯗꯤ ꯃꯄꯥꯟꯗ ꯑꯩꯕꯨ ꯊꯣꯛꯈꯤꯕꯗꯥꯏꯅꯦ ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯐꯖꯊꯣꯏꯒꯤ ꯃꯕꯨꯡ ꯑꯍꯜ ꯑꯗꯨꯅ ꯍꯥꯏ, ꯅꯪꯁꯦ ꯍꯧꯖꯤꯛ ꯂꯥꯏ ꯑꯣꯛꯅꯗꯅ ꯉꯥꯎꯔꯤ ꯐꯩꯔꯤ ꯇꯧꯔꯨꯕꯗꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯀꯜꯂꯤꯕꯅꯤꯅꯦ? ꯅꯠꯇꯦ, ꯅꯪꯕꯨ ꯀꯔꯝꯍꯥꯏꯅ ꯇꯧꯔꯛꯂꯤꯕꯅꯣꯕ? ꯑꯁꯨꯝꯅ ꯍꯪꯂꯨꯕꯗꯨꯗ ꯐꯖꯊꯣꯏꯅ ꯃꯍꯥꯛꯅ ꯃꯄꯥꯟ ꯊꯣꯛꯂꯤꯉꯩ ꯑꯃꯗꯤ ꯃꯄꯥꯟ ꯊꯣꯛꯄ ꯂꯣꯏꯔꯒ ꯏꯃꯨꯡꯗ ꯆꯪꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯛꯄꯗ ꯅꯨꯄꯤ ꯑꯃ ꯊꯦꯡꯅꯈꯤꯕꯒꯤ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯇꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯀꯣꯟꯊꯣꯡ ꯍꯦꯛ ꯌꯧꯈꯤꯕꯒ ꯅꯨꯄꯤ ꯑꯗꯣ ꯑꯩꯅ ꯌꯩꯊꯣꯛꯄ ꯃꯇꯝꯗꯗꯤ ꯂꯩꯔꯝꯈꯤꯗꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯩꯁꯨ ꯀꯤꯔꯛꯂꯗꯨꯅ ꯏꯃꯨꯡꯂꯣꯝꯗ ꯆꯦꯟꯁꯤꯟꯕꯗ ꯑꯩꯒꯤ ꯈꯣꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯂꯧꯁꯤꯟꯕꯗꯒꯤ ꯈꯪꯇꯨ ꯇꯨꯁꯤꯟꯕꯗꯒꯤ ꯑꯩ ꯑꯗꯨꯃꯛ ꯒ꯭ꯌꯥꯟ ꯃꯥꯡꯈ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯂꯤꯕꯁꯤꯅꯤ ꯍꯥꯏꯗꯨꯅ ꯇꯝꯃꯤ꯫ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯈꯪꯂꯕꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯏꯕꯦꯝꯃ, ꯃꯄꯥꯟ ꯊꯣꯛꯅꯤꯡꯕꯕꯨ ꯑꯣꯏꯔꯕꯁꯨ ꯑꯃꯕꯨ ꯑꯣꯏꯔꯕꯁꯨ ꯏꯃꯨꯡꯒꯤ ꯃꯤ ꯑꯃ ꯀꯧꯊꯣꯛꯂꯒ ꯆꯠꯃꯤꯟꯅꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯅꯍꯥꯛ ꯌꯥꯔꯤꯕ ꯃꯈꯩꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯀꯅꯨ, ꯑꯗꯨꯒ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯑꯣꯏꯔꯕꯁꯨ ꯃꯤ ꯑꯃꯗꯤ ꯑꯗꯨꯃꯛ ꯂꯣꯏꯅꯧ꯫ ꯅꯍꯥꯛꯀꯤ ꯇꯨꯡꯗ ꯂꯝꯂꯩꯃ ꯀꯣꯏꯏꯟ ꯏꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯃꯍꯥꯛꯅ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯍꯦꯛ ꯐꯪꯈꯤꯕꯗ ꯅꯪꯁꯦ ꯀꯣꯏꯄꯨ ꯄꯨꯈꯤꯗꯧꯔꯤꯕꯅꯤꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡꯗ
ꯑꯃꯥꯏꯕ ꯑꯗꯨꯅ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯑꯃꯨꯛ ꯆꯠꯅꯕ ꯇꯧꯔꯒꯦ ꯍꯞꯇꯥ 2-3ꯗꯤ ꯅꯪ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯄ ꯃꯇꯝꯗ ꯃꯤ ꯂꯣꯏꯅꯔꯒ ꯊꯣꯛꯎ ꯑꯗꯨꯒ ꯃꯤ ꯂꯣꯏꯅꯔꯕꯁꯨ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯗꯤ ꯌꯥꯔꯤꯕ ꯃꯈꯩ ꯊꯣꯛꯇꯅꯕ ꯍꯣꯠꯅꯧ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕ ꯑꯗꯣ ꯑꯍꯤꯡꯒꯤ ꯄꯨꯡ 1 ꯈꯔ ꯍꯦꯜꯂꯛꯄꯗ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯐꯖꯊꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡ ꯑꯗꯨꯁꯨ ꯃꯊꯪ ꯂꯣꯏꯅꯃꯛ ꯇꯨꯝꯕ ꯆꯪꯅꯈ꯭ꯔꯦ ꯑꯗꯨꯒ ꯐꯖꯊꯣꯏꯒꯤ ꯃꯃꯥꯗꯤ ꯐꯖꯊꯣꯏꯒ ꯄꯨꯟꯅ ꯇꯨꯝꯃꯤꯟꯅꯔꯅꯤ ꯍꯥꯏꯗꯨꯅ ꯇꯨꯝꯃꯤꯟꯅꯈꯤ ꯃꯁꯤꯗꯒꯤꯗꯤ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯛꯈꯤꯗ꯭ꯔꯤ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯇꯧꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯁꯦꯝ ꯁꯥꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯐꯖꯊꯣꯏꯗ ꯏꯕꯦꯝꯃ ꯅꯪꯒ ꯅꯤꯡꯉꯥꯏ ꯁꯪꯗꯥꯟꯅꯗꯨꯅ ꯌꯥꯅꯗꯕ ꯅꯤꯄꯥ ꯀꯥꯀꯥꯗꯤ ꯂꯩꯈꯤꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯐꯖꯊꯣꯏ ꯈꯨꯝꯗꯦ ꯂꯩꯔꯤꯕ ꯑꯗꯨꯗ ꯍꯥꯏꯕꯗꯤ ꯂꯩꯔꯤꯕ ꯃꯕꯨꯡꯁꯤꯡ ꯃꯃꯥꯍꯣꯏꯁꯤꯡ ꯑꯗꯨꯗ ꯃꯃꯤꯠ ꯑꯗꯣ ꯀꯤꯔꯨꯛ ꯌꯦꯡꯉꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯌꯨꯅꯦ ꯀꯔꯤ ꯑꯃꯠꯇ ꯆꯤꯡꯅꯗꯅ ꯍꯥꯏꯌꯨꯅꯦ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯦ ꯅꯍꯥꯛꯅ ꯋꯥ ꯂꯣꯠꯂꯕꯗꯤ ꯃꯥꯏ ꯄꯥꯛꯂꯣꯏꯒꯗꯧꯔꯤꯕꯅꯤꯀꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯐꯖꯊꯣꯏꯅ ꯑꯗꯨꯗꯤ ꯅꯨꯄꯤ ꯑꯃꯒꯤ ꯄꯨꯟꯁꯤꯗ ꯁꯣꯏꯗꯅ ꯊꯣꯛꯂꯒꯗꯕꯅꯤ ꯑꯩꯈꯣꯏꯕु ꯄꯥꯝꯖꯕ ꯑꯩꯈꯣꯏꯕु ꯀꯜꯂꯛꯆꯕ ꯃꯤꯗꯤ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯂꯩ ꯍꯥꯏꯗꯨꯅ ꯐꯖꯊꯣꯏꯅ ꯈꯨꯝꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯑꯗꯨꯒ ꯏꯕꯦꯝꯃ ꯅꯪꯒ ꯈꯪꯅ ꯆꯥꯟꯅꯖꯕ ꯅꯤꯄꯥ ꯅꯈꯣꯏ ꯅꯃꯥꯟꯅꯕꯤꯁꯤꯡꯅ ꯃꯨꯟꯅꯕꯒꯗꯤ ꯂꯩꯕ꯭ꯔꯣ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯪꯂꯛꯄꯗ ꯐꯖꯊꯣꯏꯅ ꯉꯥꯏꯍꯥꯛꯇꯪ ꯋꯥꯈꯜ ꯈꯜꯂꯒ ꯍꯣꯏ ꯂꯩ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯅꯍꯥꯛꯅ ꯄꯥꯝꯖꯔꯤꯕ ꯅꯤꯄꯥ ꯑꯗꯣ ꯃꯃꯤꯡ ꯃꯊꯥ ꯀꯔꯤ ꯀꯧꯏ ꯀꯔꯤ ꯂꯝꯗꯒꯤꯅꯣ ꯃꯍꯥꯛꯀꯤ ꯐꯣꯇꯣꯒ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯐꯖꯊꯣꯏ ꯌꯥꯝꯅ ꯏꯀꯥꯏꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯤꯄꯥ ꯑꯗꯨꯒꯤ ꯃꯃꯤꯡ ꯃꯊꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯄꯣꯛꯄꯒꯤ ꯅꯨꯃꯤꯠ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯐꯣꯇꯣ ꯑꯃꯇꯪꯒ ꯑꯩꯉꯣꯟꯗ ꯄꯤꯔꯛꯎ ꯍꯥꯏꯔꯛꯄꯗꯒꯤ ꯐꯖꯊꯣꯏ ꯏꯃꯨꯡꯗ ꯄꯔꯞ ꯆꯪꯈ꯭ꯔꯤ ꯃꯍꯥꯛꯅ ꯏꯃꯨꯡꯗ ꯆꯪꯂꯕ ꯃꯇꯨꯡꯗ ꯐꯣꯇꯣ ꯑꯗꯨꯕꯨ ꯀꯣꯏꯊꯤ ꯊꯤꯔꯤ ꯑꯁꯨꯝꯅ ꯊꯤꯔꯕꯗ ꯐꯪꯂꯗꯨꯅ ꯃꯄꯥꯟꯂꯣꯝꯗ ꯊꯣꯛꯈꯤꯒꯦ ꯇꯧꯔꯛꯄꯗ ꯃꯍꯥꯛꯀꯤ ꯃꯇꯨꯡꯂꯣꯝꯗ ꯍꯧꯖꯤꯛ ꯈꯥꯎ ꯑꯃ ꯂꯩꯃꯥꯏꯗ ꯄꯨꯔꯨꯞ ꯂꯥꯎꯅ ꯇꯥꯈꯤꯕꯗꯨ ꯐꯖꯊꯣꯏꯅ ꯇꯥꯕꯗꯒꯤ ꯇꯨꯡꯂꯣꯝꯗ ꯁꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯐꯣꯇꯣ ꯂꯧꯊꯣꯛꯂꯤꯕ ꯈꯥꯎ ꯑꯗꯨ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯝꯂꯤ ꯃꯁꯤꯗꯒꯤꯗꯤ ꯐꯖꯊꯣꯏꯅ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯄꯥꯏꯔꯝꯕ ꯂꯩꯃꯥꯏꯗ ꯇꯥꯔꯤꯕ ꯈꯥꯎ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯟꯒꯠꯇꯨꯅ ꯇꯦꯕꯜ ꯑꯗꯨꯒꯤ ꯃꯊꯛꯇ ꯊꯝꯒꯦ ꯍꯥꯏꯗꯨꯅ ꯈꯥꯎ ꯑꯗꯨ ꯃꯍꯥꯛꯅ ꯄꯥꯏꯔꯨꯕꯗꯗꯤ ꯃꯈꯨꯠꯇꯣ ꯆꯣꯠ ꯂꯥꯎꯏ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯨꯠꯇ ꯆꯣꯠ ꯂꯥꯎꯔꯛꯄꯗꯨꯗ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯃꯈꯨꯠꯇꯣ ꯏ ꯉꯥꯛꯇ ꯇꯩꯗꯨꯅ ꯂꯩꯔꯝꯂꯤ ꯑꯗꯨꯒ ꯈꯥꯎ ꯑꯗꯨꯗꯒꯤ ꯌꯥꯝꯂꯕ ꯏꯁꯤꯡ ꯑꯣꯔꯣ ꯆꯦꯟꯊꯔꯛꯂꯤ ꯑꯗꯨꯃ ꯇꯧꯔꯛꯄꯗꯨꯗ ꯐꯖꯊꯣꯏ ꯀꯤꯃꯟꯈ꯭ꯔꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯈꯤ ꯐꯖꯊꯣꯏꯅ ꯑꯗꯨꯝꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯄꯗꯨꯗ ꯂꯩꯔꯤꯕ ꯃꯕꯨꯡꯁꯤꯡ ꯑꯃꯗꯤ ꯃꯃꯥꯍꯣꯏ ꯃꯄꯥꯍꯣꯏ ꯏꯃꯨꯡꯗ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯏ ꯑꯁꯨꯝꯅ ꯆꯦꯟꯁꯤꯜꯂꯛꯄ ꯃꯇꯝꯗ ꯐꯖꯊꯣꯏꯒꯤ ꯃꯈꯨꯠ ꯃꯁꯥ ꯀꯔꯤꯅꯣ ꯈꯪꯗꯅ ꯀꯣꯏꯌꯦꯡ ꯌꯦꯡꯂꯒ ꯃꯍꯥꯛꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤꯕ ꯑꯗꯨꯗ ꯀꯔꯤ ꯇꯧꯔꯕꯒꯦ ꯅꯪꯕꯨ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯐꯖꯊꯣꯏ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯃꯁꯥ ꯑꯗꯨꯗ ꯀꯣꯏꯌꯦꯡ ꯌꯦꯡꯂꯒ ꯃꯍꯥꯛꯅ ꯁꯣꯔ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯃꯌꯥ ꯂꯥꯎꯅ ꯀꯥꯊꯣꯛꯇꯨꯅ ꯀꯞꯂꯤ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯐꯖꯊꯣꯏꯅ ꯍꯥꯏꯔꯤ ꯍꯧꯖꯤꯛꯇ ꯑꯩꯅ ꯁꯤꯒꯤ ꯈꯥꯎꯁꯦ ꯄꯥꯏꯕꯗ ꯈꯨꯠꯁꯤꯗ ꯏ ꯃꯌꯥꯝ ꯑꯃ ꯇꯩꯔꯛꯂꯤꯕꯅꯤ ꯑꯗꯨꯗꯨꯒ ꯈꯥꯎ ꯑꯁꯤꯗꯒꯤꯁꯨ ꯏ ꯃꯌꯥꯝ ꯑꯃ ꯖꯣꯔꯣ ꯆꯦꯟꯊꯔꯛꯏ ꯍꯥꯏꯗꯨꯅ ꯇꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯐꯖꯊꯣꯏꯒꯤ ꯃꯕꯨꯡ ꯑꯗꯨꯅ ꯀꯔꯥꯏ ꯑꯩ ꯌꯦꯡꯒꯦꯁꯦ ꯍꯥꯏꯗꯨꯅ ꯈꯥꯎ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯉꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯈꯥꯎ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯀꯔꯤꯁꯨ ꯌꯥꯎꯔꯝꯗꯦ ꯃꯍꯥꯛꯀꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯆꯦ ꯆꯥꯡ ꯈꯔ ꯅꯠꯇꯅ ꯃꯇꯝ ꯑꯗꯨꯗ ꯐꯖꯊꯣꯏꯒꯤ ꯃꯕꯨꯡ ꯑꯗꯨꯅ ꯌꯥꯔꯦ ꯂꯥꯛꯑꯣꯁꯦ ꯑꯁꯣꯝꯗꯅꯦ ꯑꯣꯖꯥ ꯃꯥꯏꯕꯅ ꯅꯪꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯐꯖꯊꯣꯏꯕꯨ ꯇꯞꯅ ꯄꯨꯊꯣꯛꯄꯤꯔꯛꯂꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯑꯔꯥꯛ ꯑꯈꯪ ꯈꯔ ꯅꯪꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ ꯃꯇꯝ ꯑꯗꯨꯗ ꯐꯖꯊꯣꯏꯅ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯀꯔꯤ ꯑꯃꯠꯇ ꯈꯜꯂꯒꯅꯨ ꯊꯕꯛꯁꯦ ꯂꯣꯏꯔꯝꯗꯥꯏꯒꯤꯅꯤ ꯍꯥꯏꯔꯒ ꯐꯣꯇꯣ ꯑꯗꯣ ꯀꯔꯥꯏꯅꯣ ꯍꯥꯏꯗꯨꯅ ꯂꯧꯁꯤꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯐꯖꯊꯣꯏꯅ ꯐꯣꯇꯣ ꯑꯗꯣ ꯄꯤꯔꯤ ꯑꯗꯨꯗꯨꯒ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯃꯊꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯄꯣꯛꯄꯒꯤ ꯅꯨꯃꯤꯠ ꯂꯣꯏꯅꯃꯛ ꯍꯥꯏꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯐꯔꯦ ꯑꯩ ꯉꯥꯏꯍꯥꯛꯇ ꯀꯔꯤꯒꯨꯝꯕ ꯑꯃ ꯌꯦꯡꯒꯦ ꯅꯈꯣꯏ ꯂꯥꯡꯉꯛꯀꯅꯨꯀꯣ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕ ꯑꯗꯣ ꯃꯃꯤꯠ ꯆꯦꯖꯦꯠ ꯎꯏꯁꯜꯂꯒ ꯐꯣꯇꯣ ꯑꯗꯨ ꯃꯈꯨꯠ ꯌꯦꯠꯅ ꯄꯥꯏꯔꯒ ꯃꯨꯔꯨꯝ ꯂꯩꯋꯥ ꯑꯃ ꯁꯣꯟꯈ꯭ꯔꯤ ꯑꯗꯨꯒ
ꯐꯣꯇꯣ ꯑꯗꯨꯗ ꯇꯞꯅ ꯇꯞꯅ ꯑꯁꯨꯝ ꯅꯥꯜꯂꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯅꯥꯜꯂꯛꯄ ꯃꯇꯝꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯏꯁ ꯏꯁ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯊꯣꯛꯂꯕꯒꯨꯝ ꯃꯍꯥꯛꯅ ꯏꯁ ꯁꯨꯝ ꯍꯥꯏꯕꯗꯨꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯅ ꯀꯔꯤ ꯇꯧꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯄꯥꯈꯠꯅꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯌꯥꯝꯅ ꯈꯟꯅꯔꯤꯕꯁꯤ ꯐꯖꯊꯣꯏꯅ ꯀꯣꯏꯅꯔꯤꯕ ꯅꯤꯄꯥ ꯑꯁꯤꯅ ꯐꯖꯊꯣꯏꯗ ꯇꯧꯔꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯟꯕ ꯍꯧꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕꯗꯣ ꯃꯃꯤꯠ ꯇꯞꯅ ꯄꯥꯡꯊꯣꯔꯛꯂꯒ ꯍꯥꯏꯔꯛꯏ, ꯇꯧꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯃꯥꯏꯕꯤ ꯂꯩꯁꯥꯕꯤ ꯑꯃ ꯂꯩꯔꯤ, ꯃꯍꯥꯛꯅ ꯇꯧꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯃꯥꯏꯕꯤ ꯂꯩꯁꯥꯕꯤ ꯑꯁꯤ ꯃꯃꯤꯡꯅ ꯀꯔꯤ ꯀꯧꯏ, ꯀꯗꯥꯏꯋꯥꯏꯗ ꯂꯩꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯑꯩꯗꯤ ꯈꯪꯗ꯭ꯔꯤ, ꯇꯧꯕꯇꯕꯨ ꯅꯈꯣꯏꯒꯤ ꯌꯨꯝꯒꯤ ꯅꯣꯡꯆꯨꯞ ꯃꯥꯏꯀꯩ ꯄꯥꯡꯕꯗ ꯂꯩꯕ ꯅꯨꯄꯤꯅꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯆꯨꯞ ꯑꯥꯔꯝ ꯄꯥꯡꯕꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯃꯍꯥꯛꯅ ꯄꯥꯝꯖꯔꯤꯕ ꯃꯁꯤꯒꯤ ꯐꯣꯇꯣ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯅꯤꯄꯥ ꯑꯁꯤꯕꯨ ꯐꯪꯅꯅꯕ ꯍꯣꯠꯅꯔꯛꯄꯗ ꯅꯨꯄꯥ ꯑꯁꯤꯒ ꯈꯪꯅ ꯆꯥꯟꯅꯕ ꯃꯤ ꯃꯈꯩ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯉꯧꯔꯤ ꯐꯩꯔꯤ ꯇꯧꯍꯟꯗꯨꯅ ꯍꯥꯏꯕꯗꯤ ꯉꯧꯍꯟꯈ꯭ꯔꯒ ꯅꯤꯄꯥ ꯑꯗꯨ ꯃꯍꯥꯛꯀꯤ ꯑꯣꯏꯅꯅꯕ ꯍꯣꯠꯅꯔꯛꯂꯤꯕꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯐꯖꯊꯣꯏꯅ ꯃꯗꯣ ꯑꯩꯅ ꯈꯪꯕ ꯑꯃ ꯂꯩ, ꯃꯗꯨ ꯃꯥꯔꯁꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯌꯥꯝꯅ ꯃꯥꯔꯁꯤ ꯍꯥꯏꯁꯤ ꯀꯅꯥꯅꯣ, ꯃꯍꯥꯛꯅ ꯃꯇꯧ ꯀꯔꯝꯅ ꯊꯕꯛ ꯑꯁꯤ ꯆꯠꯊꯒꯗꯧꯔꯤꯕꯅꯣ, ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯐꯖꯊꯣꯏ ꯈꯨꯝꯐꯝ ꯈꯪꯈꯤꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯐꯖꯊꯣꯏꯅ ꯃꯍꯥꯛꯁꯦ ꯉꯧꯔꯤ ꯐꯩ ꯇꯧꯕꯅꯤ, ꯑꯗꯨꯅ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯑꯁꯤꯒꯨꯝꯂꯕ ꯆꯥꯡꯌꯦꯡꯁꯦ ꯇꯧꯔꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯍꯥꯛꯅ ꯇꯧꯔꯛꯂꯤꯕꯁꯤꯗꯤ ꯆꯥꯡꯌꯦꯡꯒꯤ ꯅꯠꯇꯦ, ꯀꯔꯤꯒꯨꯝꯕ ꯃꯔꯝ ꯑꯃꯒꯤ ꯂꯃꯟ ꯈꯨꯝꯅꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯛꯄ ꯃꯥꯜꯂꯤ, ꯍꯥꯏꯌꯨ, ꯅꯍꯥꯛꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯗ ꯀꯔꯤ ꯂꯥꯟꯈꯤꯕ ꯂꯩꯕꯒꯦ? ꯑꯗꯨꯝꯅ ꯍꯪꯂꯛꯄꯗꯨꯗ ꯐꯖꯊꯣꯏ ꯈꯨꯝꯐꯝꯒ ꯑꯃꯠꯇ ꯈꯪꯈꯤꯗ꯭ꯔꯤ꯫ ꯐꯖꯊꯣꯏꯅ ꯑꯩꯗꯤ ꯂꯥꯟꯈꯤꯕ ꯂꯩꯇꯦ ꯍꯥꯏꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯐꯖꯊꯣꯏꯒꯤ ꯃꯕꯨꯡꯁꯤꯡ ꯑꯃꯗꯤ ꯃꯃꯥꯍꯣꯏ ꯃꯄꯥꯍꯣꯏꯅꯁꯨ ꯆꯤꯡꯅꯕ ꯈꯔ ꯍꯧꯔꯛꯂꯗꯨꯅ ꯐꯖꯊꯣꯏꯗ ꯅꯍꯥꯛꯅ ꯀꯔꯤ ꯂꯥꯜꯂꯨꯔꯦ ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯐꯖꯊꯣꯏ ꯃꯍꯥꯛ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯋꯥꯔꯤ ꯑꯗꯣ ꯂꯤꯔꯛꯂꯤ꯫ ꯐꯖꯊꯣꯏꯒ ꯍꯧꯖꯤꯛ ꯈꯪꯅꯗꯨꯅ ꯂꯩꯔꯤꯕ ꯅꯨꯡꯁꯤꯅꯔꯤꯕ ꯅꯤꯄꯥ ꯑꯗꯨ ꯐꯖꯊꯣꯏꯅ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯑꯃꯗꯤ ꯌꯥꯝꯅꯁꯨ ꯄꯥꯝꯖꯕ ꯃꯤꯁꯛꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯄꯥ ꯑꯗꯨꯒ ꯃꯥꯔꯁꯤꯒꯁꯦ ꯌꯥꯝꯅ ꯅꯛꯁꯤꯟꯅꯕ ꯃꯑꯣꯡ ꯑꯃ ꯎꯕ ꯐꯪꯏ꯫ ꯃꯥꯔꯁꯤ ꯃꯁꯛ ꯃꯇꯧ ꯊꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯔꯤꯕ ꯁꯥꯇ꯭ꯔꯤꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯅꯣꯛꯅꯩ, ꯑꯗꯨꯒ ꯅꯍꯥꯛꯇꯤ ꯅꯤꯄꯥꯁꯨ ꯐꯪꯂꯣꯏ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯔꯦꯝ ꯀꯊꯥꯏꯅꯩ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯔꯁꯤꯅ ꯈꯪꯅꯔꯤꯕ ꯅꯤꯄꯥ ꯑꯁꯦ ꯂꯩꯔꯤꯕ ꯁ꯭ꯀꯨꯜ ꯑꯗꯨꯗꯗꯤ ꯃꯍꯥꯛꯁꯤ ꯃꯁꯛ ꯌꯥꯝꯅ ꯐꯖꯕ ꯅꯤꯄꯥ ꯑꯃ ꯑꯣꯏꯅ ꯂꯩ꯫ ꯍꯥꯏꯔꯤꯕ ꯅꯤꯄꯥ ꯑꯗꯨꯒ ꯃꯥꯔꯁꯤꯒ ꯈꯪꯅ ꯆꯥꯟꯅꯕꯒꯤ ꯃꯑꯣꯡꯗ, ꯅꯨꯡꯁꯤꯅꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯛꯄ ꯑꯗꯨꯗ ꯅꯣꯡꯃꯗꯤ ꯐꯖꯊꯣꯏꯅ ꯃꯍꯥꯛꯀꯤꯁꯤ ꯅꯨꯡꯁꯤꯅꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯀꯦ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯤꯁꯤꯡꯗ ꯇꯧꯗꯨꯅ ꯍꯪꯅꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯔꯁꯤ ꯑꯃꯗꯤ ꯅꯤꯄꯥ ꯑꯗꯨꯒ ꯅꯨꯡꯁꯤꯅꯔꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯂꯛꯄꯗꯒꯤ ꯃꯗꯣ ꯊꯨꯒꯥꯏꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯍꯣꯠꯅꯈꯤ꯫ ꯃꯔꯝꯗꯤ ꯃꯥꯔꯁꯤꯗ ꯅꯤꯄꯥ ꯑꯗꯨꯅ ꯀꯩꯗꯧꯅꯨꯡꯗ ꯌꯥꯕꯤꯔꯛꯂꯣꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯀꯔꯦꯝ ꯀꯊꯥꯏꯅꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯂꯦꯟꯅꯒꯦ ꯃꯇꯥꯒꯨꯝ ꯂꯦꯟꯅꯔꯛꯄ ꯑꯃꯗꯤ ꯅꯨꯡꯁꯤꯅꯈꯤꯕ ꯑꯁꯤꯗ ꯐꯖꯊꯣꯏ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤꯁꯤꯡ ꯌꯥꯝꯅ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯈꯤ꯫ ꯑꯗꯨꯒ ꯃꯥꯔꯁꯤꯗꯤ ꯀꯔꯤꯁꯨ ꯈꯟꯖꯗꯅ ꯃꯍꯥꯛꯇꯤ ꯅꯤꯄꯥ ꯑꯗꯨꯒ ꯅꯨꯡꯁꯤꯅꯅ ꯑꯗꯨꯃꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯗꯨꯅ ꯄꯨꯜꯂꯤ꯫ ꯑꯗꯨꯕꯨ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯂꯦꯟꯅꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯐꯖꯊꯣꯏꯅ ꯌꯥꯝꯅ ꯁꯥꯎꯅꯤꯡꯈꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯐꯖꯊꯣꯏꯅ ꯃꯥꯏꯕꯤ ꯑꯃꯕꯨ ꯇꯥꯟꯅꯔꯕ ꯃꯇꯨꯡꯗ ꯃꯥꯔꯁꯤꯒ ꯈꯪꯅꯔꯤꯕ ꯅꯤꯄꯥ ꯑꯗꯨꯒꯤ ꯑꯆꯥꯄꯣꯠꯇ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃ ꯌꯥꯟꯁꯤꯟꯈꯤꯕꯗꯒꯤ ꯅꯤꯄꯥ ꯑꯗꯨꯅ ꯃꯥꯔꯁꯤꯕꯨ ꯃꯤꯔꯥꯏꯕꯤꯕ ꯍꯧꯔꯛꯈꯤ꯫ ꯃꯥꯔꯁꯤꯕꯨ ꯍꯦꯛ ꯎꯕꯒ ꯄꯪꯆꯩꯗ ꯆꯩꯅꯤꯡꯕ, ꯄꯪꯁꯥꯎꯗ ꯁꯥꯎꯅꯤꯡꯕ ꯀꯌꯥ ꯑꯃ ꯇꯧꯔꯛꯈꯤ꯫ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯃꯥꯔꯁꯤꯗꯤ ꯃꯥꯏꯕꯤ ꯑꯃ ꯑꯣꯏꯕꯅꯤꯅ ꯏꯂꯥꯏ ꯂꯥꯏꯅ ꯈꯪꯈꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯥꯔꯁꯤꯅ ꯅꯣꯡꯃ ꯐꯖꯊꯣꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤ꯫ ꯃꯇꯝꯗꯣ ꯐꯖꯊꯣꯏ ꯃꯃꯥꯟꯅꯕꯤꯁꯤꯡꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯗꯨꯅ ꯃꯈꯣꯏꯒꯤ ꯁ꯭ꯀꯨꯜꯒꯤ ꯃꯇꯥꯏ ꯑꯃꯗ ꯐꯝꯂꯒ ꯂꯩꯔꯤꯉꯩ ꯃꯇꯝꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯔꯁꯤ ꯄꯔꯞ ꯂꯥꯛꯂꯒ ꯐꯖꯊꯣꯏꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯈꯤ꯫ ꯐꯖꯊꯣꯏꯁꯨ ꯀꯔꯤꯒꯤꯅꯣ ꯅꯍꯥꯛꯅ ꯑꯩꯉꯣꯟꯗ ꯈꯨꯄꯥꯛꯅ ꯊꯥꯔꯤꯕꯁꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯐꯨꯅꯈꯤ꯫ ꯃꯃꯩꯊꯪꯗ ꯈꯥꯝꯗꯣꯛꯅꯔꯕ ꯃꯇꯨꯡꯗ ꯀꯔꯤ ꯃꯔꯝꯒꯤ ꯈꯠꯅꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯅꯔꯛꯄꯗ ꯃꯥꯔꯁꯤꯅ
ꯃꯍꯥꯛꯅ ꯈꯪꯅꯖꯔꯤꯕ ꯅꯤꯄꯥ ꯑꯗꯨ ꯐꯖꯊꯣꯏꯅ ꯄꯣꯠꯁꯦꯝ ꯂꯩꯋꯥ ꯀꯥꯞꯁꯤꯟꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯩꯕꯨ ꯅꯨꯡꯁꯤꯍꯟꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗ ꯍꯥꯏꯔꯛꯈꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯌꯥꯝ ꯋꯥ ꯅꯣꯛꯈꯤ, ꯃꯔꯝꯗꯤ ꯐꯖꯊꯣꯏꯒꯤ ꯃꯃꯥꯟꯅꯕꯤꯅ ꯑꯌꯥꯝꯕ ꯃꯐꯝ ꯑꯗꯨꯗ ꯂꯩꯕꯅꯤꯅ꯫ ꯃꯇꯝ ꯑꯗꯨꯗ ꯐꯖꯊꯣꯏꯅ ꯅꯁꯛ ꯑꯗꯨꯅ ꯊꯤꯃꯟꯕ ꯁꯅꯔꯤꯛ ꯃꯥꯟꯕ ꯑꯗꯨꯗ ꯅꯪꯕꯨ ꯄꯥꯝꯕꯤꯔꯛꯇ꯭ꯔꯒ ꯑꯩꯉꯣꯟꯗ ꯇꯥꯏꯅꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯅꯪꯗꯤ ꯑꯩꯒꯤ ꯈꯖꯥꯏ ꯅꯥꯝꯃꯕꯨ ꯐꯪꯗꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝꯅ ꯃꯥꯕꯨ ꯅꯣꯛꯁꯟꯕꯤꯈꯤ꯫ ꯃꯌꯥꯝꯅꯁꯨ ꯃꯥꯔꯁꯤ, ꯃꯤ ꯈꯨꯗꯤꯡꯃꯛ ꯐꯖꯕ ꯄꯥꯝꯕ ꯉꯥꯛꯇꯅꯤ, ꯅꯪꯒꯤ ꯅꯁꯛꯇꯨꯗ ꯀꯅꯥꯅ ꯄꯥꯝꯕꯤꯔꯛꯀꯗꯧꯔꯤꯒꯦ? ꯅꯪꯕꯨ ꯍꯔꯥꯎꯍꯟꯕꯤꯒꯤ ꯑꯣꯏꯅ ꯉꯥꯏꯍꯥꯛ ꯅꯨꯡꯁꯤꯕꯒꯤ ꯋꯥꯅꯤ, ꯅꯠꯇ꯭ꯔꯒꯅ ꯁꯣꯏꯕꯗꯒꯤ ꯅꯪꯕꯨ ꯅꯨꯡꯁꯤꯔꯨꯕꯒꯤ ꯋꯥꯅꯤ, ꯃꯗꯣ ꯇꯨꯡ ꯀꯣꯏꯅ ꯆꯠꯅꯒꯗꯕ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝꯅ ꯅꯣꯛꯁꯤꯜꯂꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯔꯁꯤꯅ ꯅꯪ ꯈꯪꯒꯅꯤ, ꯃꯥꯔꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯅꯍꯥꯛꯅ ꯈꯪꯗ꯭ꯔꯤ, ꯍꯧꯖꯤꯛꯇꯤ ꯈꯪꯍꯟꯕ ꯇꯥꯔꯦ ꯍꯥꯏꯔꯝꯂꯒ ꯃꯥꯔꯁꯤ ꯌꯥꯝꯅ ꯁꯥꯎꯅ ꯆꯠꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯐꯖꯊꯣꯏꯒ ꯈꯪꯅꯔꯤꯕ ꯍꯥꯏꯕꯗꯤ ꯃꯨꯟꯈꯤꯕ ꯃꯥꯔꯁꯤꯒ ꯍꯥꯟꯅ ꯈꯪꯅꯖꯔꯝꯕ ꯅꯤꯄꯥ ꯑꯗꯨꯁꯨ ꯂꯥꯛꯈꯤ꯫ ꯃꯥꯔꯁꯤꯅ ꯑꯗꯨꯝꯅ ꯁꯥꯎꯔꯒ ꯆꯠꯈ꯭ꯔꯤꯕ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯆꯤꯡꯅꯕ ꯄꯣꯛꯈꯤ, ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯑꯁꯨꯛ ꯅꯨꯡꯁꯤꯖꯔꯝꯕ ꯃꯥꯔꯁꯤ ꯃꯍꯥꯛꯅ ꯃꯇꯧ ꯀꯔꯝꯅ ꯀꯔꯤꯒꯤꯗꯃꯛꯇ ꯃꯍꯥꯛꯄꯨ ꯎꯕꯗ ꯍꯩꯅꯗꯕ ꯄꯣꯛꯂꯛꯂꯤꯕꯅꯣ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅꯁꯨ ꯍꯪꯖꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯈꯟꯖꯔꯕꯁꯨ ꯃꯥꯔꯁꯤꯕꯨ ꯃꯍꯥꯛꯅ ꯅꯨꯡꯁꯤꯕꯗꯤ ꯏꯉꯝ ꯉꯝꯂꯝꯗꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯃꯥꯔꯁꯤꯅ ꯃꯉꯣꯟꯗ ꯑꯁꯤꯒꯨꯝꯂꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯆꯠꯊꯔꯛꯄ ꯑꯣꯏꯔꯝꯒꯅꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯁ꯭ꯀꯨꯜ ꯀꯥꯔꯛꯈꯤꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯂꯤꯊꯣꯔꯛꯂꯤ꯫ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯇꯥꯔꯨꯕꯗ ꯐꯖꯊꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ, ꯃꯄꯨꯡꯈꯣꯏ ꯑꯃꯗꯤ ꯃꯃꯥ ꯃꯄꯥꯅ ꯌꯥꯝꯅ ꯁꯥꯎꯈꯤ꯫ ꯑꯗꯨꯒꯨꯝꯂꯕ ꯐꯠꯇꯕ ꯊꯕꯛ ꯑꯃꯕꯨ ꯇꯧꯔꯝꯂꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯉꯣꯟꯗ ꯆꯩꯕ ꯍꯧꯅꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯌꯥꯔꯦ ꯌꯥꯔꯦ, ꯉꯥꯎꯀ ꯇꯨꯃꯤꯟꯅ ꯂꯩꯌꯨ, ꯏꯟꯈꯠꯂꯛꯄ ꯖꯧꯕꯟꯒꯤ ꯃꯇꯝ ꯍꯥꯏꯕꯁꯤꯗꯤ ꯑꯁꯨꯝꯅ ꯋꯥꯈꯜ ꯐꯥꯊꯕ ꯉꯝꯗꯕꯗꯒꯤ ꯑꯔꯥꯟꯕ ꯈꯣꯡꯊꯥꯡꯗ ꯆꯠꯄ ꯀꯣꯡꯒꯥꯏꯅꯤ꯫ ꯃꯔꯝ ꯑꯗꯨꯅꯅꯤ ꯑꯩꯈꯣꯏꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯇꯝꯕ ꯃꯇꯝꯗ ꯆꯍꯤ 90ꯒꯤ ꯃꯈꯥꯗ ꯇꯝꯕ ꯐꯠꯇꯦ, ꯃꯊꯛꯀ ꯇꯝꯒꯗꯕꯅꯤ ꯍꯥꯏꯔꯤꯕꯁꯤ꯫ ꯑꯗꯨꯅ ꯆꯍꯤ 90 ꯌꯧꯗ꯭ꯔꯤꯉꯩ ꯃꯍꯥꯛꯀꯤ ꯃꯈꯥꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯅ ꯇꯝꯂꯨꯔꯕꯗꯤ ꯋꯥꯈꯜ ꯐꯥꯊꯕ ꯉꯝꯗꯗꯨꯅ ꯁꯨꯃꯥꯏꯅ ꯂꯩꯋꯥ ꯃꯟꯇ꯭ꯔꯁꯤꯡ ꯑꯁꯤ ꯑꯃꯗ ꯄꯪꯁꯤꯗ ꯁꯤꯖꯤꯟꯅꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯅꯪꯒ ꯂꯝꯕꯥ ꯇꯧꯅꯔꯤꯕ ꯊꯦꯡꯅꯔꯤꯕ ꯅꯉꯣꯟꯗ ꯑꯁꯤꯒꯨꯝꯂꯕ ꯊꯕꯛ ꯑꯁꯤ ꯇꯧꯍꯜꯂꯛꯂꯤꯕ ꯅꯨꯄꯤ ꯃꯥꯔꯁꯤ ꯍꯥꯏꯔꯤꯕ ꯑꯗꯨꯗꯤ ꯃꯁꯥꯒꯤ ꯑꯣꯏꯅ ꯃꯥꯏꯕꯤ ꯑꯃ ꯑꯣꯏꯖꯔꯕꯅꯤꯅ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤ ꯇꯔꯦꯠ ꯇꯔꯥ ꯊꯣꯛꯅ ꯈꯟꯊꯔꯕ ꯃꯇꯨꯡꯗ ꯊꯕꯛ ꯇꯧꯔꯛꯂꯤꯕꯅꯤ꯫ ꯃꯥꯏꯕꯤ ꯑꯃꯅ ꯑꯁꯤꯒꯨꯝꯂꯕ ꯊꯕꯛ ꯑꯃ ꯇꯧꯔꯛꯂꯤꯕ ꯑꯁꯤ ꯀꯌꯥꯒꯤ ꯃꯇꯤꯛ ꯁꯣꯛꯂꯝꯂꯒꯅꯤ ꯍꯥꯏꯕꯗꯨ ꯑꯩꯅ ꯈꯪꯉꯤ꯫ ꯑꯗꯨꯅ ꯅꯍꯥꯛꯅ ꯂꯥꯜꯂꯦ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯗꯨꯗ ꯍꯥꯏꯖꯔꯨꯗꯨꯅ ꯑꯃꯗꯤ ꯅꯍꯥꯛꯅ ꯊꯥꯈꯤꯕ ꯄꯣꯠꯁꯦꯝ ꯑꯗꯨ ꯁꯠꯇ꯭ꯔꯕꯗꯤ ꯅꯨꯄꯤ ꯑꯗꯨꯅ ꯅꯍꯥꯛꯄꯨ ꯋꯥꯔꯧꯕ ꯁꯨꯡꯂꯦꯞ ꯂꯦꯞꯂꯔꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯃꯈꯥ ꯇꯥꯅ ꯅꯨꯄꯤ ꯑꯗꯨꯅ ꯑꯁꯨꯝ ꯋꯥꯔꯧꯗꯨꯅ ꯂꯩꯔꯕꯗꯤ ꯇꯧꯔꯛꯂꯤꯕ ꯊꯕꯛ ꯑꯁꯤ ꯑꯁꯨꯝ ꯍꯦꯟꯖꯜꯂꯛꯀꯅꯤ꯫ ꯑꯗꯨꯒ ꯅꯈꯣꯏꯅ ꯈꯪꯒꯗꯕꯗꯤ ꯅꯈꯣꯏꯅꯁꯨ ꯅꯨꯄꯤ ꯑꯗꯨꯗ ꯙꯝꯀꯥ ꯇꯧꯔꯨꯕ ꯌꯥꯔꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯅꯨꯄꯤ ꯑꯗꯨꯗ ꯙꯝꯀꯥ ꯇꯧꯔꯨꯔꯕ ꯊꯣꯛꯂꯕꯗꯤ ꯅꯆꯥꯅꯨꯄꯤ ꯐꯖꯊꯣꯏꯁꯤ ꯑꯍꯤꯡ ꯑꯃꯗ ꯇꯤꯝꯕꯣꯡ ꯀꯥꯗꯨꯅ ꯃꯤꯠꯀꯥꯗꯣ ꯏꯂꯥꯎ ꯂꯥꯎꯊꯣꯛꯄ ꯃꯈꯩ ꯌꯥꯝꯅ ꯃꯤꯁꯤ ꯆꯥꯗꯅ ꯁꯤꯔꯝꯒꯗꯧꯔꯤꯕꯅꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯏꯃꯨꯡ ꯄꯨꯝꯅꯃꯛ ꯑꯁꯤ ꯑꯋꯥ ꯑꯅꯥ ꯇꯥꯗꯨꯅ ꯂꯩꯈꯥ ꯇꯥꯕ ꯏꯃꯨꯡ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯃꯥꯏꯕꯤꯗ ꯈꯟꯅꯕ ꯍꯧꯔꯨꯒꯅꯨ꯫ ꯑꯗꯨꯅ ꯅꯆꯥꯅꯨꯄꯤ ꯑꯁꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯄꯨꯗꯨꯅ ꯂꯥꯜꯂꯦ ꯍꯥꯏꯖꯍꯜꯂꯨ, ꯅꯠꯇ꯭ꯔꯕꯗꯤ ꯑꯐꯕ ꯑꯣꯏꯔꯔꯣꯏ ꯍꯥꯏꯔꯛꯂꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯐꯖꯊꯣꯏꯒꯤ ꯃꯃꯥ ꯃꯄꯥꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯀꯩꯗꯧꯕꯒꯤ ꯍꯥꯏꯖꯔꯨꯗꯣꯏꯅꯣ? ꯐꯖꯊꯣꯏꯅ ꯇꯧꯕ ꯊꯕꯛꯅꯤꯅ ꯐꯖꯊꯣꯏ ꯃꯁꯥꯃꯛ ꯆꯠꯂꯒ ꯍꯥꯏꯍꯟꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯐꯖꯊꯣꯏꯅ ꯑꯩꯅ ꯇꯧꯔꯨꯔꯕꯅꯤꯅ ꯑꯩꯅ ꯑꯣꯏꯅ ꯍꯥꯏꯖꯔꯒꯅꯤ ꯍꯥꯏꯔꯛꯄꯗ ꯃꯌꯥꯝꯅ ꯐꯖꯊꯣꯏꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯈꯤ꯫ ꯁ꯭ꯀꯨꯜ ꯆꯠꯂꯣ ꯍꯥꯏꯗꯨꯅ ꯆꯠꯂꯒ ꯏꯔꯥꯡ ꯇꯧꯔꯒ ꯂꯩ ꯍꯥꯏꯗꯨꯅ, ꯃꯔꯝꯗꯤ ꯐꯖꯊꯣꯏ ꯍꯧꯖꯤꯛ ꯀ꯭ꯂꯥꯁ 9ꯗꯪ ꯀꯥꯔꯤꯕ ꯅꯨꯄꯤ ꯃꯆꯥꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ, ꯂꯣꯏꯈ꯭ꯔꯕꯗꯤ ꯂꯣꯏꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯗꯨꯕꯨ ꯐꯅꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯁꯤꯅ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯏꯊꯧꯅꯤ꯫ ꯑꯗꯨꯅ ꯌꯥꯔꯤꯕ ꯃꯈꯩ ꯏꯕꯦꯝꯃ ꯃꯥꯔꯁꯤ ꯍꯥꯏꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯑꯩꯈꯣꯏꯅ ꯂꯥꯜꯂꯦ ꯍꯥꯏꯖꯔꯨꯒꯗꯕꯅꯤ꯫ ꯂꯥꯏꯕꯨꯗꯤ ꯑꯩꯅ ꯉꯁꯤꯒꯤ ꯈꯣꯏꯔꯝꯕꯤꯔꯝꯃꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯂꯝꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯐꯖꯊꯣꯏ ꯋꯥꯈꯜ ꯈꯟꯕ ꯌꯥꯕ ꯈꯜꯂꯕꯒꯤ ꯇꯨꯡꯗ ꯃꯃꯥꯒ ꯄꯨꯟꯅ ꯆꯠꯇꯨꯅ ꯃꯥꯔꯁꯤꯗ ꯂꯥꯜꯂꯦ ꯍꯥꯏꯖꯔꯨꯅꯕ ꯇꯧꯔꯤ꯫ ꯃꯆꯤꯟꯗ ꯄꯪꯉꯥꯡꯉꯥꯡꯖꯕꯒꯤ ꯋꯥꯅꯤ ꯁꯥꯎꯅꯤꯡꯕꯗꯒꯤ꯫ ꯃꯆꯥꯅꯨꯄꯤꯅ ꯑꯁꯤꯒꯨꯝꯂꯕ ꯑꯋꯥꯕ ꯐꯤꯕꯝ ꯑꯃꯗ ꯇꯥꯕꯁꯤ ꯐꯖꯊꯣꯏꯒꯤ ꯃꯃꯥ ꯃꯄꯥꯁꯨ ꯅꯨꯡꯉꯥꯏꯖꯕꯗꯤ ꯅꯠꯇꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯍꯧꯖꯤꯛꯇꯤ ꯃꯥꯔꯁꯤꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯂꯥꯜꯂꯦ ꯍꯥꯏꯖꯔꯨꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏ ꯃꯥꯔꯁꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯤ꯫
ꯃꯇꯧ ꯑꯁꯨꯝꯅ ꯃꯥꯔꯁꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯕꯗ ꯃꯥꯔꯁꯤꯒꯤ ꯃꯌꯨꯝ ꯌꯧꯔꯕꯗ ꯃꯥꯔꯁꯤꯕꯨ ꯀꯧꯊꯣꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯔꯁꯤꯒꯤ ꯃꯕꯨꯡ ꯊꯣꯔꯛꯂꯤ ꯑꯗꯨꯒ ꯀꯔꯤꯒꯤꯗꯃꯛꯇ ꯃꯥꯔꯁꯤ ꯎꯅꯕ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯐꯖꯊꯣꯏꯅ ꯑꯩ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤꯅꯤ, ꯃꯍꯥꯛꯀ ꯁꯥꯟꯅꯗꯕ ꯌꯥꯗꯕ ꯋꯥꯐꯝ ꯑꯃ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗ ꯃꯥꯔꯁꯤꯒꯤ ꯃꯕꯨꯡꯅ ꯃꯍꯥꯛꯇꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯇꯦ, ꯃꯃꯥꯕꯣꯛꯀꯤ ꯃꯅꯥꯛꯇ ꯂꯩꯈꯤ ꯍꯥꯏꯔꯛꯂꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯐꯖꯊꯣꯏꯅ ꯃꯃꯥꯕꯣꯛ ꯍꯥꯏꯔꯤꯁꯦ ꯀꯗꯥꯏ ꯖꯒꯥꯗ ꯂꯩꯕꯅꯣ, ꯍꯧꯖꯤꯛ ꯆꯠꯂꯨꯒꯦ ꯍꯥꯏꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯔꯁꯤꯒꯤ ꯃꯕꯨꯡꯅ ꯃꯃꯥꯕꯣꯛ ꯍꯥꯏꯕꯗꯤ ꯖꯤꯔꯤꯗ ꯂꯩꯕ ꯃꯍꯥꯛꯀꯤ ꯃꯃꯥꯕꯣꯛꯀꯤ ꯃꯌꯨꯝꯗ ꯉꯁꯤ ꯍꯧꯖꯤꯛ ꯆꯠꯈ꯭ꯔꯤꯕꯅꯤ, ꯃꯍꯥꯛ ꯌꯥꯝꯅ ꯂꯥꯞꯅ ꯆꯠꯂꯝꯈꯤꯔꯣꯏ, ꯍꯥꯏꯕꯗꯤ ꯆꯠꯊꯣꯛꯈꯤꯕꯗꯃꯛ ꯉꯥꯏꯔꯤꯕꯅꯤ, ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏ ꯇꯥꯟꯅꯒꯦꯁꯨ ꯇꯥꯟꯅꯧ ꯍꯥꯏꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯐꯖꯊꯣꯏꯅ ꯃꯍꯥꯛꯀꯤ ꯃꯣꯕꯥꯏꯜꯒꯨꯝꯕ ꯄꯨꯈꯤꯕ ꯂꯩꯕ꯭ꯔꯥ, ꯐꯣꯟ ꯇꯧꯅꯕ ꯌꯥꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯔꯁꯤꯒꯤ ꯃꯕꯨꯡꯅ ꯍꯣꯏ ꯌꯥꯒꯅꯤ ꯍꯥꯏꯗꯨꯅ ꯐꯣꯟ ꯇꯧꯗꯨꯅ ꯍꯥꯏꯈ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯛꯂꯤꯕꯗꯨ ꯀꯅꯥꯅꯣ, ꯃꯃꯤꯡ ꯀꯔꯤ ꯀꯧꯏ ꯍꯥꯏꯗꯨꯅ ꯃꯥꯔꯁꯤꯅ ꯍꯪꯉꯛꯄꯗ ꯅꯨꯄꯤ ꯑꯗꯣ ꯊꯥꯖ ꯀꯧꯏ ꯍꯥꯏꯗꯨꯅ ꯍꯥꯏꯖꯜꯂꯤ꯫ ꯐꯖꯊꯣꯏ ꯀꯧꯏ ꯍꯥꯏꯔꯛꯂꯕꯗꯤ ꯌꯥꯔꯔꯣꯏ ꯈꯜꯂꯗꯨꯅ ꯃꯇꯝ ꯑꯗꯨꯗ ꯐꯣꯟ ꯑꯗꯨ ꯄꯥꯏꯍꯜꯂꯛꯎ ꯍꯥꯏꯗꯨꯅ ꯄꯥꯏꯍꯜꯂꯨꯕꯗ ꯐꯖꯊꯣꯏꯅ ꯑꯩ ꯐꯖꯊꯣꯏꯅꯤ ꯍꯥꯏꯔꯨꯕꯗ ꯃꯥꯔꯁꯤ ꯐꯣꯟ ꯑꯗꯨ ꯑꯗꯨꯃꯛ ꯀꯛꯈ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯐꯖꯊꯣꯏꯅ ꯃꯍꯥꯛꯀꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯑꯗꯨ ꯂꯧꯔꯕ ꯃꯇꯨꯡꯗ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯐꯖꯊꯣꯏꯅ ꯃꯥꯔꯁꯤꯒꯤ ꯃꯕꯨꯡꯗ ꯃꯥꯔꯁꯤꯗꯤ ꯀꯔꯝꯕ ꯀꯥꯟꯗ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯔꯁꯤꯒꯤ ꯃꯕꯨꯡꯅ ꯃꯍꯥꯛ ꯅꯨꯃꯤꯠ 4-5ꯅꯤꯗꯤ ꯂꯩꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗꯒꯤ ꯐꯖꯊꯣꯏ ꯐꯔꯦ ꯑꯗꯨꯗꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯌꯨꯝꯂꯣꯝꯗ ꯃꯃꯥꯍꯣꯏꯒ ꯄꯨꯟꯅ ꯍꯜꯂꯛꯂꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯗ ꯐꯖꯊꯣꯏꯅ ꯃꯥꯔꯁꯤꯗ ꯃꯦꯁꯦꯖ ꯊꯥꯗꯨꯅ ꯑꯩ ꯅꯉꯣꯟꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ, ꯑꯩꯅ ꯅꯉꯣꯟꯗ ꯇꯧꯈꯤꯕꯁꯤꯡ ꯑꯗꯨ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯃꯦꯁꯦꯖ ꯊꯥꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯔꯁꯤꯅ ꯃꯦꯁꯦꯖ ꯑꯗꯨ ꯄꯥꯔꯕ ꯃꯇꯨꯡꯗ ꯉꯥꯏꯍꯥꯛꯇꯪ ꯋꯥꯈꯜ ꯈꯜꯂꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯟꯈꯤ, ꯅꯨꯃꯤꯠ 5ꯅꯤꯗꯤ ꯈꯥꯡꯉꯣ ꯍꯥꯏꯗꯨꯅ꯫ ꯃꯇꯝ ꯑꯗꯨꯗ ꯐꯖꯊꯣꯏꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯃꯦꯁꯦꯖ ꯊꯥꯖꯜꯂꯤ, ꯑꯩ ꯅꯉꯣꯟꯗ ꯇꯁꯦꯡꯅ ꯂꯥꯟꯈ꯭ꯔꯦ, ꯅꯍꯥꯛꯅ ꯇꯧꯔꯛꯂꯤꯕꯁꯦ ꯑꯩ ꯌꯥꯝꯅ ꯋꯥꯔꯤ, ꯑꯩ ꯇꯁꯦꯡꯅ ꯀꯤꯔꯦ ꯍꯥꯏꯗꯨꯅ ꯊꯥꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯔꯁꯤꯅ ꯑꯩꯅ ꯑꯍꯤꯡ ꯆꯨꯞꯄ ꯆꯥꯛꯀ ꯆꯥꯗꯕ ꯃꯈꯩ ꯀꯞꯈꯤꯕ ꯑꯃꯗꯤ ꯑꯩꯅ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯈꯤꯕꯗꯨ ꯅꯍꯥꯛꯅ ꯋꯥꯔꯤꯕ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯋꯥꯔꯤꯕꯅꯤ, ꯑꯩꯅ ꯋꯥꯈꯤꯕ ꯆꯥꯛ ꯑꯗꯨꯒꯤ ꯁꯔꯨꯛ ꯃꯈꯥꯏ ꯑꯃ ꯐꯥꯎꯕ ꯌꯧꯔꯝꯈꯤꯔꯣꯏ, ꯃꯔꯝ ꯑꯗꯨꯅ ꯅꯍꯥꯛꯁꯨ ꯈꯔ ꯈꯥꯡꯉꯨ ꯍꯥꯏꯔꯝꯂꯒ ꯃꯦꯁꯦꯖ ꯑꯗꯣ ꯑꯗꯨꯃꯛ ꯍꯜꯂꯛꯈꯤꯗ꯭ꯔꯤ꯫ ꯐꯖꯊꯣꯏ ꯎꯄꯥꯏ ꯂꯩꯇꯅ ꯑꯗꯨꯃꯛ ꯂꯩꯈꯤ꯫ ꯇꯁꯦꯡꯕꯒꯤꯁꯨ ꯃꯥꯔꯁꯤ ꯌꯥꯝꯅ ꯏꯀꯥꯏꯈꯤꯕꯅꯤ, ꯌꯥꯝꯅꯁꯨ ꯋꯥꯈꯤꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯖꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯃꯤꯔꯥꯏꯕꯤꯔꯛꯄꯒꯤ ꯆꯩꯅꯥꯈꯣꯜ ꯑꯃꯗꯤ ꯐꯖꯊꯣꯏꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯅꯣꯛꯅꯕꯤꯔꯛꯄꯒꯤ ꯆꯩꯅꯥꯈꯣꯜ ꯑꯃꯗꯤ ꯃꯍꯥꯛꯅ ꯇꯧꯔꯨꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨꯒꯤ ꯏꯀꯥꯏꯕ ꯑꯗꯨꯅ ꯃꯍꯥꯛ ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯗꯕꯗꯒꯤ ꯑꯁꯤꯒꯨꯝꯂꯕ ꯐꯠꯇꯕ ꯊꯕꯛ ꯑꯗꯨꯗ ꯈꯣꯡ ꯊꯥꯡꯖꯤꯜꯂꯨꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯐꯖꯊꯣꯏ ꯃꯦꯁꯦꯖ ꯉꯥꯏꯍꯥꯛ ꯊꯥꯅꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯐꯖꯊꯣꯏꯒꯤ ꯃꯦꯁꯦꯖ ꯑꯗꯨ ꯃꯥꯔꯁꯤꯅ ꯑꯃꯠꯇ ꯍꯜꯂꯛꯇ꯭ꯔꯕꯅꯤꯅ ꯃꯍꯥꯛꯁꯨ ꯇꯨꯝꯂꯒꯦ ꯍꯥꯏꯗꯨꯅ ꯐꯃꯨꯡ ꯑꯗꯨꯗ ꯂꯣꯡꯈ꯭ꯔꯥꯛ ꯂꯣꯡꯅ ꯍꯤꯞꯂꯒ ꯐꯩꯖꯨꯞ ꯆꯤꯡꯈꯠꯇꯨꯅ ꯋꯥꯈꯜ ꯃꯑꯣꯟ ꯃꯑꯣꯟ ꯈꯟꯗꯨꯅ ꯂꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯦ ꯐꯖꯊꯣꯏꯒꯤ ꯋꯥꯈꯜꯗ ꯕꯨꯠ ꯕ꯭ꯔꯦꯠ ꯇꯝꯅ ꯂꯥꯏ ꯀꯤꯔ ꯀꯤꯔꯕ ꯁꯛꯇꯝ ꯀꯌꯥ ꯑꯃ ꯀꯗꯥꯏꯗꯒꯤꯅꯣ ꯎꯔꯛꯏ, ꯑꯗꯨꯒ ꯃꯍꯥꯛꯅ ꯈꯜꯂꯛꯂꯤ ꯀꯥꯡꯈꯗꯒꯤ ꯑꯃꯨꯕ ꯃꯈꯨꯠ ꯑꯃꯅ ꯂꯥꯝꯈꯠꯂꯛꯂꯕ ꯑꯗꯨꯒ ꯑꯩꯒꯤ ꯈꯧꯔꯤ ꯑꯁꯤꯗ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯁꯤꯜꯂꯛꯂꯕ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯍꯦꯛ ꯈꯜꯂꯨꯕꯒ ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯃꯉꯛꯁꯝ ꯑꯗꯨꯗ ꯏꯪ ꯏꯪ ꯂꯥꯎꯕ ꯑꯗꯨꯒ ꯀꯔꯤꯅꯣ ꯈꯪꯗꯕ ꯁꯔꯨ ꯁꯔꯥꯡꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯈꯨꯠ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯈꯧꯔꯤꯗ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯁꯤꯜꯂꯛꯏ꯫ ꯑꯗꯨꯝꯅ ꯈꯪꯄꯥꯏ ꯄꯥꯏꯁꯤꯜꯂꯛꯄ ꯑꯗꯨꯗ ꯐꯖꯊꯣꯏ ꯑꯣꯏꯃꯥ ꯑꯣꯏꯃꯥ ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯥꯎꯔꯒ ꯃꯁꯥ ꯑꯗꯨ ꯐ꯭ꯔꯪ ꯐ꯭ꯔꯪ ꯆꯣꯡꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯌꯥꯝ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯦ, ꯑꯃꯨꯛ ꯍꯧꯔꯛꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯐꯖꯊꯣꯏ ꯀꯞꯂꯒ ꯍꯧꯔꯛꯇꯦ, ꯅꯈꯣꯏ ꯇꯨꯝꯂꯨꯔꯣ ꯍꯥꯏꯔꯝꯂꯒ ꯐꯖꯊꯣꯏ ꯐꯩꯖꯨꯞ ꯆꯤꯡꯈꯠꯇꯨꯅ ꯇꯨꯝꯈ꯭ꯔꯤ꯫ ꯐꯖꯊꯣꯏꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯃꯃꯥꯅ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯐꯔꯦꯁꯦ ꯑꯩꯒ ꯇꯨꯝꯃꯤꯟꯅꯔꯁꯤ ꯃꯥꯔꯁꯤ ꯂꯥꯛꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯍꯥꯏꯗꯨꯅ ꯐꯖꯊꯣꯏꯒꯤ ꯃꯃꯥ ꯑꯗꯣ ꯐꯖꯊꯣꯏꯒꯤ ꯐꯃꯨꯡꯗ ꯀꯥꯈꯠꯂꯛꯇꯨꯅ ꯇꯨꯝꯃꯤꯟꯅꯔꯤ꯫ ꯐꯖꯊꯣꯏ ꯋꯥ ꯂꯥꯡ ꯀꯔꯤ ꯑꯃꯠꯇ ꯍꯥꯏꯗꯦ꯫ ꯉꯥꯏꯍꯥꯛ ꯑꯗꯨꯝꯅ ꯇꯨꯃꯤꯟꯅ ꯂꯩꯃꯤꯟꯅꯔꯕ ꯃꯇꯨꯡꯗ ꯐꯖꯊꯣꯏꯅ ꯃꯃꯥꯗ ꯏꯃꯥ ꯑꯩꯅ ꯇꯧꯔꯤꯕꯁꯤ ꯌꯥꯝꯅ ꯂꯥꯜꯂꯤ, ꯑꯩꯅ ꯃꯥꯏꯕꯤ ꯑꯗꯨꯗ ꯍꯥꯏꯔꯨꯕ ꯃꯇꯝꯗ ꯃꯥꯏꯕꯤ ꯑꯗꯨꯅꯁꯨ ꯊꯕꯛ ꯑꯁꯤ ꯇꯧꯗꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯔꯛꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯑꯩꯅ ꯌꯥꯗ꯭ꯔꯗꯨꯅ ꯃꯥꯏꯕꯤ ꯑꯗꯨꯗ
ꯅꯝꯗꯨꯅ ꯇꯧꯍꯟꯈꯤꯕꯅꯤ꯫ ꯑꯩꯁꯦ ꯌꯥꯝꯅ ꯐꯠꯇꯕ ꯃꯤꯅꯤ ꯍꯥꯏꯗꯨꯅ ꯃꯁꯥ ꯃꯇꯣꯟꯇ ꯀꯞꯆꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯐꯖꯊꯣꯏꯒꯤ ꯃꯃꯥꯅ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯁꯦ ꯁꯣꯏꯗꯕ ꯉꯝꯗꯕ ꯀꯅꯥꯁꯨ ꯂꯩꯇꯕꯅꯤ, ꯑꯗꯨꯒ ꯊꯕꯛ ꯑꯃ ꯇꯧꯈꯤꯕ ꯃꯇꯝꯗ ꯊꯕꯛ ꯑꯗꯨ ꯇꯧꯗ꯭ꯔꯤꯉꯩꯗ 100ꯔꯛ ꯍꯟꯅ ꯈꯜꯍꯧꯒꯗꯕꯅꯤ, ꯑꯗꯨꯕꯨ ꯑꯗꯣꯝꯅ 100ꯔꯛ ꯍꯟꯅ ꯈꯜꯂꯕ ꯃꯇꯨꯡꯗ ꯃꯗꯨꯅ ꯁꯣꯏꯔꯔꯣꯏ ꯍꯥꯏꯕꯗꯤ ꯂꯩꯇꯦ꯫ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯊꯥꯒꯤ ꯂꯩꯕꯥꯛꯇ ꯅꯠꯇ꯭ꯔꯒꯅ ꯑꯇꯣꯞꯄ ꯒ꯭ꯔꯍꯗ ꯊꯥꯒꯠꯂꯤꯕ ꯌꯥꯝꯂꯕ ꯃꯤꯁꯥꯏꯜꯁꯤꯡ ꯑꯃꯗꯤ ꯁꯦꯇꯦꯂꯥꯏꯠꯁꯤꯡ ꯑꯁꯤ ꯁꯨꯡꯁꯣꯏ ꯁꯣꯏꯔꯔꯣꯏ ꯍꯥꯏꯗꯨꯅ ꯆꯍꯤ ꯀꯌꯥ ꯆꯪꯅ ꯋꯥꯈꯜ ꯈꯜꯂꯕ ꯃꯇꯨꯡꯗ ꯊꯥꯒꯠꯂꯤꯕꯅꯤ, ꯑꯗꯨ ꯐꯥꯎꯕꯗ ꯃꯥꯏꯊꯤꯗꯨꯅ ꯂꯩꯃꯥꯏꯗ ꯄꯣꯛꯈꯥꯏꯗꯨꯅ ꯀꯦꯜꯂꯛꯂꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ 100ꯔꯛ ꯍꯟꯅ ꯈꯜꯂꯕ ꯃꯇꯨꯡꯗ ꯇꯧꯔꯛꯂꯤꯕ ꯊꯕꯛ ꯑꯗꯣ ꯑꯩꯈꯣꯏꯅ ꯐꯠꯇꯕꯔꯣꯝꯗ ꯑꯣꯜꯂꯛꯀꯅꯤ ꯍꯥꯏꯅꯤꯡꯉꯥꯏ ꯃꯆꯥꯛ ꯂꯩꯇꯦ꯫ ꯃꯔꯝ ꯑꯗꯨꯅ ꯅꯍꯥꯛꯅ 100ꯔꯛ ꯍꯟꯅ ꯈꯜꯂꯕ ꯃꯇꯨꯡꯗ ꯃꯥꯏꯕꯤ ꯑꯗꯨꯗ 100ꯔꯛ ꯍꯟꯅ ꯍꯥꯏꯅꯔꯕ ꯃꯇꯨꯡꯗ ꯊꯕꯛ ꯑꯁꯦ ꯇꯧꯔꯕ ꯃꯇꯨꯡꯗ ꯐꯠꯇꯕꯔꯣꯝꯗ ꯑꯣꯟꯊꯣꯔꯛꯂꯤ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯅꯍꯥꯛꯀꯤ ꯑꯆꯧꯕ ꯃꯥꯏꯊꯤꯕꯅꯤ, ꯑꯗꯨꯕꯨ ꯃꯥꯏꯊꯤꯔꯕꯅꯤꯅ ꯃꯗꯣ ꯀꯔꯝ ꯇꯧꯔꯒ ꯃꯗꯨꯕꯨ ꯐꯍꯟꯁꯤꯒꯦ ꯍꯥꯏꯕꯗꯨ ꯈꯟꯒꯗꯕꯅꯤ꯫ ꯑꯗꯨꯅ ꯃꯥꯔꯁꯤꯗꯣ ꯍꯦꯛ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯆꯠꯇꯨꯅ ꯊꯕꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯐꯍꯟꯕꯤꯔꯣ ꯍꯥꯏꯗꯨꯅ ꯃꯉꯣꯟꯗ ꯍꯥꯏꯖꯔꯨꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯅꯍꯥꯛ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ, ꯉꯁꯥꯏ ꯐꯣꯟ ꯅꯝꯕꯔ ꯂꯧꯔꯛꯈꯤꯕꯗꯨ ꯅꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯐꯖꯊꯣꯏꯅ ꯐꯣꯜ ꯇꯧꯕꯅꯤ, ꯑꯗꯨꯕꯨ ꯑꯩ ꯐꯖꯊꯣꯏꯅꯤ ꯍꯦꯛ ꯍꯥꯏꯔꯨꯕꯒ ꯐꯣꯜ ꯑꯗꯣ ꯍꯦꯛꯇꯃꯛ ꯀꯛꯈꯤ ꯑꯗꯨꯒ ꯕ꯭ꯂꯣꯛ ꯊꯝꯖꯤꯜꯂꯛꯂꯦ ꯍꯥꯏꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯦꯁꯦꯖꯇ ꯃꯊꯪ ꯃꯥꯕꯨ ꯉꯥꯛꯄꯤꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯨꯕꯗ ꯃꯍꯥꯛ ꯂꯥꯛꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯈꯥꯡꯂꯝꯂꯣ ꯍꯥꯏꯔꯛꯏ ꯍꯥꯏꯗꯨꯅ ꯇꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯐꯖꯊꯣꯏꯒꯤ ꯃꯃꯥꯅ ꯀꯌꯥꯗ ꯅꯥꯄꯜ ꯆꯥꯎꯔꯤꯕ ꯑꯃꯗꯤ ꯀꯌꯥꯗ ꯃꯤꯅꯨꯡꯁꯤ ꯂꯩꯇ꯭ꯔꯤꯕ ꯑꯉꯥꯡꯅꯣ ꯍꯥꯏꯗꯨꯅ ꯋꯥꯔꯧꯖꯔꯤ꯫ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯐꯖꯊꯣꯏꯒꯤ ꯃꯕꯨꯛ ꯑꯗꯨꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯏꯪ ꯂꯥꯎꯕ ꯃꯇꯨꯝ ꯑꯃ ꯃꯍꯥꯛꯀꯤ ꯃꯈꯣꯡꯂꯣꯝꯗꯒꯤ ꯑꯁꯨꯝ ꯀꯥꯈꯠꯂꯛꯇꯨꯅ ꯃꯕꯨꯛ ꯌꯧꯔꯛꯈ꯭ꯔꯤ꯫ ꯑꯗꯨꯃ ꯇꯧꯔꯛꯄꯗꯨꯗ ꯐꯖꯊꯣꯏ, ꯏꯃꯥ ꯑꯩꯒꯤ ꯄꯨꯛꯂꯣꯝꯗ ꯀꯔꯤꯅꯣ ꯏꯪ ꯂꯥꯎꯕ ꯀꯔꯤꯅꯣꯝꯃ ꯁꯨꯝ ꯃꯥꯔꯛꯑꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯨꯕꯗ ꯐꯩꯖꯨꯞꯇꯣ ꯁꯠ ꯍꯥꯏꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯏ꯫ ꯑꯁꯨꯝꯅ ꯐꯩꯖꯨꯞ ꯑꯗꯨ ꯍꯥꯏꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯐꯖꯊꯣꯏꯒꯤ ꯃꯍꯥꯛꯀꯤ ꯃꯕꯨꯛꯀꯤ ꯐꯨꯔꯤꯠ ꯃꯅꯨꯡ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯩꯕꯒꯤ ꯃꯑꯣꯡꯗ ꯏꯁꯥꯡ ꯁꯥꯡꯅ ꯂꯩꯔꯤ꯫ ꯃꯗꯨ ꯎꯕꯗ ꯐꯠ ꯂꯥꯎꯅ ꯍꯥꯏꯗꯣꯛꯂꯨꯕꯗ ꯃꯗꯣ ꯃꯤꯒꯤ ꯃꯈꯨꯠ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯗꯨ ꯎꯔꯨꯕꯗ ꯐꯖꯊꯣꯏ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯒ ꯐ꯭ꯔꯪ ꯆꯣꯡꯉꯤ, ꯑꯗꯨꯕꯨ ꯃꯈꯨꯠ ꯑꯗꯣ ꯐꯖꯊꯣꯏꯅ ꯎꯕꯒꯤ ꯋꯥꯅꯤ, ꯃꯃꯥꯅꯗꯤ ꯎꯍꯧꯕ ꯅꯠꯇꯦ꯫ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯅ, ꯀꯔꯤ ꯇꯧꯔꯨꯕꯒꯤ ꯏꯕꯦꯝꯃ, ꯑꯩꯗꯤ ꯀꯔꯤꯃꯠꯇ ꯎꯗꯦꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯨꯏ꯫ ꯐꯖꯊꯣꯏꯅ, ꯅꯪꯅ ꯎꯗ꯭ꯔꯕꯁꯨ ꯑꯩꯅꯗꯤ ꯎꯔꯤ, ꯑꯩ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯃꯥꯔꯁꯤ ꯂꯥꯛꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯃꯤꯠ ꯑꯁꯦ ꯄꯨꯟꯁꯤꯜꯂꯒ ꯊꯝꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯀꯞꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯐꯖꯊꯣꯏꯒꯤ ꯃꯃꯥꯅ, ꯐꯔꯦꯁꯦ, ꯑꯃꯕꯨ ꯑꯣꯏꯔꯦ ꯅꯍꯥꯛ ꯄꯣꯊꯥꯔꯣ, ꯍꯧꯖꯤꯛꯇꯤ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯩ ꯍꯌꯦꯡ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯅꯪꯒꯤ ꯅꯕꯨꯡꯗꯒꯤ ꯐꯣꯜ ꯑꯗꯣ ꯂꯧꯔꯒ ꯑꯩ ꯃꯥꯔꯁꯤꯗ ꯐꯣꯜ ꯇꯧꯗꯨꯅ ꯑꯩꯅ ꯑꯣꯏꯅ ꯍꯥꯏꯖꯔꯒꯦ꯫ ꯅꯍꯥꯛꯅ ꯍꯥꯏꯔꯕꯗꯤ ꯃꯍꯥꯛ ꯁꯥꯎꯅꯤꯡꯕꯗꯒꯤ ꯃꯍꯥꯛꯅ ꯐꯣꯜ ꯑꯗꯣ ꯀꯛꯊꯠꯂꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯔꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯃꯥꯅ ꯐꯖꯊꯣꯏꯕꯨ ꯅꯤꯡꯊꯤꯅ ꯊꯦꯝꯂꯕ ꯃꯇꯨꯡꯗ ꯐꯃꯨꯡ ꯑꯗꯨꯗ ꯍꯤꯞꯍꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯐꯖꯊꯣꯏ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯛꯇꯕꯗꯒꯤ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩꯈ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯐꯖꯊꯣꯏꯒꯤ ꯃꯃꯥꯅ ꯈꯜꯂꯤ, ꯏꯆꯥꯅꯨꯄꯤꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯌꯥꯝꯅ ꯂꯥꯜꯂꯤ, ꯇꯧꯕꯇꯕꯨ ꯑꯁꯤꯒꯨꯝꯂꯕ ꯐꯠꯇꯕ ꯊꯕꯛ ꯑꯃꯅ ꯂꯃꯟ ꯈꯨꯝꯂꯛꯄ ꯍꯥꯏꯕꯁꯤ ꯌꯥꯝꯅꯗꯤ ꯐꯠꯇꯕꯅꯤ ꯍꯥꯏꯗꯨꯅ ꯃꯊꯃꯣꯏꯗ ꯋꯥꯔꯧꯖꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯐꯖꯊꯣꯏ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯗꯣ ꯉꯥꯏꯍꯥꯛꯇꯤ ꯏꯪꯅ ꯆꯤꯛꯅ ꯄꯣꯊꯥꯈ꯭ꯔꯤ꯫ ꯃꯇꯝꯁꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 12ꯃꯨꯛ ꯇꯥꯔꯕꯅꯤ꯫ ꯃꯇꯝ ꯑꯗꯨ ꯐꯥꯎꯕ ꯕꯤꯀꯥ, ꯒꯣꯟ ꯑꯃꯗꯤ ꯍꯨꯁꯟ ꯃꯈꯣꯏ ꯉꯥꯎꯅ ꯐꯩꯅ ꯍꯧꯖꯤꯛꯁꯨ ꯂꯩꯔꯤ꯫ ꯃꯈꯣꯏꯅ ꯄꯨꯟꯕ ꯌꯥꯕ ꯄꯨꯜꯂꯕ ꯃꯇꯨꯡꯗ ꯄꯨꯡ 12 ꯇꯥꯔꯦ, ꯌꯨꯝꯗ ꯍꯟꯖꯤꯟꯅꯔꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗ ꯃꯈꯣꯏ ꯃꯃꯥꯟꯅꯕ 3 ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯒꯣꯟꯅ, ꯀꯔꯤ ꯇꯧꯕꯒꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯍꯟꯖꯤꯜꯂꯗꯧꯅꯣ? ꯌꯨꯝꯗ ꯍꯟꯖꯤꯜꯂꯒ ꯑꯍꯜ ꯂꯃꯟꯁꯤꯡꯗꯨꯅ ꯊꯦꯡꯅ ꯍꯟꯖꯤꯜꯂꯛꯏ ꯍꯥꯏꯗꯨꯅ ꯊꯣꯡꯒꯩꯁꯨ ꯍꯥꯡꯕꯤꯔꯔꯣꯏ, ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯍꯥꯡꯂꯕꯁꯨ ꯉꯥꯡꯕꯗꯗ ꯅꯣꯡ ꯉꯥꯟꯗ꯭ꯔꯤꯕ ꯐꯥꯎꯕ ꯉꯥꯡꯒꯗꯧꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯗꯤ ꯌꯨꯝꯗ ꯍꯟꯖꯤꯟꯕꯒ ꯉꯝꯖꯔꯔꯣই, ꯁ꯭ꯋꯥꯏꯗ ꯁꯨꯝ ꯑꯍꯤꯡ ꯂꯦꯛꯍꯧꯔꯒꯦ, ꯍꯌꯦꯡ ꯅꯣꯡ ꯉꯥꯜꯂꯒ ꯑꯃꯨꯛ ꯊꯛꯅꯅꯕ ꯍꯥꯏꯗꯨꯅ ꯋꯥ ꯅꯣꯛꯏ꯫ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯀꯅꯥꯒꯨꯝꯕꯤ ꯑꯃ ꯆꯠꯈ꯭ꯔꯤꯕꯗꯨ ꯃꯈꯣꯏ 3ꯅ ꯎꯍꯧꯏ꯫ ꯃꯇꯝ ꯑꯗꯨꯗ ꯍꯨꯁꯟꯅ, ꯀꯅꯥꯅꯣꯅꯦ ꯑꯁꯤꯗꯤ, ꯐꯤꯒꯔꯗꯤ ꯇꯥꯏꯍꯦ, ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯒꯣꯟ ꯑꯃꯗꯤ ꯕꯤꯀꯥꯅ ꯏꯟꯅꯔꯨꯁꯤ ꯂꯥꯛꯑꯣ ꯍꯥꯏꯕꯗꯒꯤ ꯃꯈꯣꯏ 3ꯗꯣ ꯍꯥꯏꯔꯪ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯂꯤ꯫
Matam aduda nupi adi hoi su haidi mai su haidi tumina dumak chatli. Matam aduda Hussein na karano thieng laba ihing nong yai asida chatli badubo lai sari bro natragana karigumba matamda khudong thiba ama yawbadagi yum thadok lakpa mauna hara natragana chen si haidana kauthok chen di chen raba chen ge toramba laisabiro Hussein na adumna hanglubaduta gon amadi bika hauna nokli masidagi di Hussein khara chikhalaga nupi dugi manak jausinkhri aduduga ive mabu kari lamdagi no kadai tana chakadabano masak na tawsu dum phajaranggadaba mali ai tungdagi yembata khangbai wani ai khoi di nupi si masak thi phaje si tungda yembata khangi natra mataw asumna hairaga gon amadi bika da wansilai gon amadi bika su mani mataw haidunna makhoi tumin noi matamaruda gonna ibi magi mai thongsi amagde leithopirauda asumna hairaga sayingda pairubada nupi ado tapla leithorakli matamaruda nupi adugi mamai do pungpak pai arduga mamit adunna mushin muraga akoi badusu mushin musallaga mahaki manaton amadi chimban jawromdrei aduga khazai saruk adusu ngorok ngomanbagi yamna yengmada icham chamlaga pungau ngobugum tawri saktam adu urbada makhoi mamannaba ahum mado imakaino siri haiduna makhoi hauna chenaba honarakpada yuga khara ngawbaga upsan turi masidagi di makhoi ahum du butthoi haiduna koilaw lawraga chenaba honarakpada makhoi ahum do amada masa matomta pangthomba thomjanai pangjenda chensenai Hussein na gonda karino aingoda chenselalaga adu kana thomjulakli budu bo hairi aduga amana mo hairi nang nai ngoda thomokpani hairi aduga bikana su amuk chenselaktu na makhoi aindong thomjalli asumna makhoi ahum do amada pangthomba thomjannabata makonga na khangda pambadagi nahi taba yaw madagi amuk koila mathak adu upsanduna tubagi yamangna yesanbada yamang tekpa yaw tawduna mamit punam ihing nahing sari masidagi di makhoi ahum do koila mathak aduta longkhrak long hipna leiri aduga makhoi na nupi ado leiri bra haiduna koilei leiduna jilangka matamdadi nupi ado makhoi ahum gi matung da leiram lei masidagi di nupi aduna makhoi ahum gi makhong adu pairaga soro laktuna koila adu gi mathak chingi maruda makhoi ahum na makhong adu thadoknabagi damakta pharang kaungna bo honei adu karisung ngamlamdi masidagi di makhoi ahum do leimai aduta longna chingnambadagi upna chingkhri matamaruda makhoi ahum na yamna ngaklibasi makhoi ahum gi makhong makhut punamak amata lengbo otpa ngamkhidri phadrak tanun leikhri aduna koila mathak aduta soro lakna sumchingbaduda masa thekatpa aduta mathapak punamak hubatuna loiri aduga makhatai amadi khatang su hubatuna ina pungloi loina thoklabani asumna khara singamlaba matungda makhoi ahum bu thadoklamlaka nupi ado mangkhri masidagi di makhoi ahum du mayum yongonaba yamna kana chenarakhi asumna tawduna mana thokpa chenarakpana makhoi mayum budi yonakhi haibabu chaina khol mayamduna makhoi mangol adu da tharo onduna lauduna kapli masidagi di magi imung manungi bioi sing thonaraktuna kari torobagi haiduna yengrubadadi amamit amati masa punamak ihing saraga tharo olaga leiramaduda mayam pakhatna tuna chensinakhi aduga gon bika amadi Hussein makhoi ahumgi magi imungi mioi singna makhoi bu imungda pusinduna kari torore haiduna hangi matamaduda makhoi ahumna butna tawruklibani haiduna hairubada makhoina nokselakli nakhoina manaba masem phunaraga butta tainaba yabra haiduna masigi matung haujikti doctor da pukhatuna makhoi ahumbu suliba singadu layeng pathap chathakhi asomna tawduna marsida nokna ruba makhoi ahumna awaba tabaduda makhoi ahumdi khangi makhoi ahumna marsida nokna rubagi ni haibasi matamaduda makhoi ahum kanada haidokna darbasu makhoina hainari matung manaw amohanna marsida langna ruba yaba nati haiduna matawa somna matamdi asum haukibana haujikti marsi mayum lomda halakli phajathoi awaba kaya khalaba matungda marsi lagle haiba pau tabada marsi lakpan numit adugi
ek nonganba haibadi Marsina lakpa numit adugi nonganbada Phajathoi mama mapaga punna lakminnakhi asumna laklaba matungda Marsi ki mama mapa su unakhi aduga makhoina lankhibas punamak adu makhoida wari liduna khanghalli masigi matungda Phajathoi amadi mahaki mama hoina Marsida aikhoina langonda lankhri aduna aikhoibu nga u haiduna hairi matam aduda Marsina nokhoina tawkiba phattaba thabagado aingonda lale haibagi mahutta aina khangajariba aina khangnaba pamba misek aduda lale haijagadabani aduga nokhoina kari tawkhibagi haibadusu mangonda khangadabani haujik phawbada mahakna aibu lanu uduna leiri maram asina mahakna aibu mirai birakpani maram aduna nokhoina mangonda lale haijagadabani hairi asomna hainaraba matungda Marsiga hana khangnaramba aduga haujik puna Phajathoi khangnariba nipa adusu kauri Tauriba asida Marsigi mama mapa amadi Phajathoi mama mapadi sawna loirabani pigliba makhoina asigumlaba thabaksing torambagi-damak sengdok sengjin taunaba amadi miyoi adubu kauraga tauriba thabak asida makhoidi sawringbana mai haurabani adubu sawninge haiduna kaidoruni macha ngaktani halubadi yaribara aduga makona tauriba thabak asidi angangne haijabagi wani yengthinaba kanagumba yamna sathiba miyoi singda tongnagadaba thabakni asumna tawduna nipa adusu kauraduna Phajathoi mangonda posem lewa kapsinduna tawkhiba thabakni haiduna wari punamak sengdokli asumna loiraba matungda haujikti magi mayumda hannakri Marsisu mayumda lehori matam aduda Marsina ngahan mahakna nongmangkha makhongda sinaramba thabak adu lawthokludaba yaroi haiduna mahakti lawthoknabagidamakta sem sakhi aduga Phajathoi mahakna posem lewa kapsanbiu haiduna nekluba maibi aduki manakta chattuna thabak punamak asi lepinanabagidamakta hairuri matam aduda maibi aduna nahana tawriba thabak ase yamna phattaba thabakni matungdadi asigumba thabakse amuk hana tawraganu haiduna mahakna thakiba posem matu lawthoknanabagidamakta nipa aduda karigumba pot amamu pijadaba yaroi maram aduna masiki pot ase pijau haiduna haiyama pirakli matam aduda Phajathoi matau karamna nipa aduda aina hai asi chaw haigadoribano haiduna wakhal khanki adubu tangai phadabanina Phajathoi gi mapamakna nupa aduda hairi phol tawduna amutang lakpinanabagidamakta ahal amana hairaklabanina nipa adusu lakhi aduga tawriba mangon thajankiba posem lewa adu sananabagidamakta hai adu chadaba yararoi haiduna pijakhi matau asumna tawduna hana tawramba amadi yengthinaramba khudimak ado loinamak mathang sengdoknabadagi tamna farakhari masidagidi Marsi amadi mahaka khangnaramba nipa adugasu amu hanjanaduna makhoi hanagi matawgumna nusi chanana punkhri adubu Phajathoi mahana tawkiba thabak ado matamgi matungina asum sara sandokhiduna leikai ado pungsa chana khangli aduga Phajathoi nipa pambi amadi ithak irang yamna kanbi migi nipa bu mununaba honabi oina mayamna ubiduna mahakpu yamna thina chaibikhi asumna Phajathoi ikaibe kaya nangbadagi mahak yumna leiba ngamdraduna mahak mapalamda chattuna mahi oina tamkhi asumna mahakna soikhiba khongthang amagidamakta Phajathoi mayumda leiba phangdraduna haibadi mama mapasing mabungsinggi manakta leiba phangdana mapalda oina mahi tamnanabagidamakta chatki somdana kamdauri Marsi mahakna hana sanaruriba lai adu sahi amati sanadaba yadi maram aduna haujikti Marsisu mahakna sanariba lai adu haujikti sahi ama phajalakli aduna loisanba matam jaure khaladuna Marsi lai adu pu loisananabagidamakta nongma hingamada lakli matau asumna Marsi ahing nongai aduta mahakna lai thadoklamba amadi lai kaukhiba lamlong ahum phangbagi pungthol makhong aduda mahakna laklaga akoibaduda koilei leiduna yengli aduga mahakna porakpa yen amabu mafam aduta tapna lewa ama sholi aduga makok aduta lei amana pop phuraga yen ado thadokri matam aduda yelado phrang chongduna chenthokhi
ꯑꯗꯨꯕꯨ ꯑꯁ꯭ꯋꯥꯏ ꯐꯥꯎꯕ ꯆꯦꯜꯂꯨꯔꯒ ꯌꯦꯟ ꯑꯗꯣ ꯐꯗ꯭ꯔꯠ ꯃꯁꯥꯗꯨ ꯍꯥꯏꯔꯝꯂꯒ ꯑꯃꯗꯤ ꯐꯔꯛ ꯀꯜꯂꯝꯂꯒ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯁꯤꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯥꯔꯁꯁꯤ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯂꯣꯏꯅꯔꯦ ꯌꯥꯅꯔꯦ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯃꯌꯨꯝꯂꯣꯝꯗ ꯂꯥꯏ ꯂꯣꯏꯁꯤꯜꯂꯝꯂꯒ ꯄꯔꯞ ꯂꯥꯛꯈꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯥꯔꯁꯁꯤꯁꯨ ꯃꯍꯥꯛꯅ ꯁꯥꯟꯅꯔꯨꯔꯤꯕ ꯀꯧꯊꯣꯛꯂꯨꯔꯤꯕ ꯂꯥꯏ ꯑꯗꯨꯁꯨ ꯂꯣꯏꯁꯤꯟꯈꯤ꯫ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯃꯁꯨ ꯀꯥꯏꯅꯗꯅ ꯂꯩꯈꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫